Matamamada Ghost haina hainariba miyoi asi masigi Vikram hariba misak asi oiramle. Mayamna samamnariba pumba film asigi makhata thrakpa warida soidana gyan tabiragani. Asumna utpaga loinana film asi matangsida intermission oire. Mathangi sindana Bijoyna karigumba khara ningsingduna lay. Film asigi ahuba sinda Prabanjan hariba police officer sina kanagumba amaga pau phauna khibadu Bijoy gani. Mana pharakliba drug singa sigi location asi Bijoy da takthoklamani. Film asibu yengliba miyambu gyan tahanabagidamagta Bijoy amadi Prabanjan na pau phauna khibagi matang singa si mathang manau nai nai khoida uhalli. Mamangi part oriba kaithi hariba film aduda Bijoy na IG gi guest house te yodringai matamdagi hongna mahakti Prabanjan ga pau phauna rabani. Delhi amadi Kamachi ga punna truck thorakpa matamdasu Prabanjan ga ma ga pau phauna rami. Numit asida mahakna wari sanariba si punna miyoi anini. Haibade amana Prabanjan ni aduga amana Napoleon gani. Masina takpadi hariba numit asimaktada tongan mafamda chap manaba makhalgi drug sing phabani. Trisi hariba mafam sidana Bijoy na lusinglaga phabani. Aduga Chennai gi asina Prabanjan hariba police officer asina phabani. Numit asida Prabanjan na Bijoy da drug lot pham asida recorder amasu lot na thelamani haina phongdoi. Aduga karigumba mana phattanungda thokiba tarabadi magi mapawiriba Vikram da pau pibiu haiduna sumana phongdoklambani. Aduga husing nakalamromdana Chandanda Rolex ki miyoi singna call tawsilaktuna mangkhriba potsing adu phangba ngamdrabadi imung manung tumna hatkani haiduna suki halagli. Hello friends, hojiki matam se khorsa yamna satpana maram oiduna miyoi khudimangna tongana extra income tanana bagidamakta lambi thamba haibasi tangai phataba mani. Maram asina ngasi aina mayamda yumda phamna paisa yamna tanbe yaba platform amgi maramda khanganjari. Madudi khwaidigi hena trusted sport book ama oiriba 1x bet ni. Platform asida paisa yamna tanbe yaba amadi fast payout risk free oina bet tawgi service kya su piribani. January thas da cricket ki match kya amasu lairibani. Makhoi singadudi big west league test match amadi one day match kya amasu lairibani. 1x bet hariba mafam sida match kudimak live oina ugadoribani. Aduga makhoi gi result su loina ugadoribani. Masigi loina na score singi prediction piduna bet tawbiba yagani. Aduga yamna paisa sing tanbi khudong chabu su piribani. Mafam sida masing yamna game kya amasu yauri. Khwaidigi hena maming chatpa paisa yamna tanba game ama oiriba crash hariba su yauribani. Aduga nungariba wafam amana registration tawbiba matamda gi promo code sina bataragadi 43000 phawgi bonus ki sanfam soidana phangbigani. Aduna di phare mayam link adu aigi comment box da pin tawduna thamjaramge masida sanglaga download tawbiro. Mathangi sindana Amarna police ki team asida Vikram gi maramda mana khangjaba sing loina tamli. Man hairi thainangi matamdagi government ki oiba aronba mission kya sangsinabagi damakta black squad hariba si linkhat khibani. Hujiki oiba batch asidana aina lusingniba khoi gi team masini. Aduga 1980s ki matamdana Vikram gi team masini. Makhoi gi team asibu black squad ki pilot batch haina kawi. Aikoina sikre haina khanaramliba Karnan asi 1980s ki matam asida pilot batch haina khangnariba black squad ki lead tawramliba agent Vikram asini. Mabu commander Vikram hairaga su khangnei. Team asida punna member 13 ni. Adubu laibak thibadagi makhoina 1991 da sangsinchiba operation amada fail oibadagi makhoi gi squad team asibu sarkar na terrorist ni haina lauthokibani. Amadi makhoi punamukpo hatpagi ayabu su piki. Agent sing asigi imunung phawu tumna hatkibani. Adubu miyoi 13 asigi manungda miyoi mari magi asiba hakchangdi matam asida thiba phangkhide. Hariba miyoi mari asigi manungda Vikram hariba misag asi su yauribani. Ai mangmaktada mask lauthokibadu atai kana sunate agent Vikram haibadi commander Vikram haina khangnariba nupa asini haiduna mahangna mayamas du phongdoli. Masida police nupa wana hairai adudi mamangda mahak sikhibagi video aduna kamdoba. Amarna khumi agi motadi madu su Vikram gi plan oiramgani. Mahangna mayamangda uliba saktam sing asisu mahaki identity load nabagi damakta tawribani. Mangkhriba yamna badrak yawba container sing asina maram oiraga magi masanupa sikhibadagi mahakna maikhum amagi marumda thabak sing paikhalakpani. Asumna haibaga loinana mamangda Vikram na tawkhiba thabak sing khara film asibu yengliba khoida uhalai. Mamangda sikraba Bira Pandi amadi Rudra Pratap ki wari tarubadagi pumnamak asigi horokpham asi Chandan hariba nupa asidagi ni haibasi mahang khanglamni. Asuma thiklakpada mangkhriba container adugi potuga Chandan na supply tawriba pot asiga manai haibasi sumana khanglamni. Matang isda mayamna bhab tana nabagidamakta karigumba khara ningsingjaramge. Hojik mass man oina leiribasi Vikram gi miyoini. Adubu ihan hana victim number 1 oiriba Prabanjan bo hatkhiba mass man adudi Vikram gi miyoi sing asi natte. Masak khangdaba atopati mamana hatkibani. Masdagi Vikram na masanupa bo hatkhiba sing aduna tawkhiba aduga chap manana magi miyoi sing asina mass man gi saktam lawduna camera mamangda mabu so hatpa sasin hankhibani. Aduga video record loiraba matungda mahakka dress chap manana setpa asiba hakchang amamuk thamduna mafamsda bomb pokhaihanbani. Mataw sumna ulaga Karnan asi sikre haiduna mayamda uhanbani. Masing matung tarakpada mass man saduna masanupa sikhibada chenaba miyoi sing mathang manau naina halakpani. Mataw sumna Amarna yamna phajana mayamasda explain tawduna phongdoli. Tanjasida police amana muhanglai Vikram hariba miyoi asna ayokpa masagi damakta sarkar gi mayokta lan horibasi karigino. Masida Amarna khumi Prabanjan hariba police officer asi Vikram gi hek pokchaba masa oiramasu yaribani. Aina magi family history thigal uba matamda Vikram haiba mingasi natana karigumba mata phangba ngamkhide haiduna mana phongdoli. Masigi matungda Amarna Josta hairi nakoina thiriba mi adu Vikram hariba sini. Hojikti aina mamu masak taklabanina aigi thabak matang sida loire.
ꯑꯩꯅ ꯃꯤꯁꯟ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯤꯕꯁꯤ ꯁꯔꯀꯥꯔ ꯑꯃꯗꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯕ ꯂꯥꯟꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯌꯥꯎꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯑꯣꯏꯔꯝꯂꯦ ꯃꯁꯤꯗꯤ ꯕꯤꯀ꯭ꯔꯝꯅ ꯃꯆꯥꯅꯨꯄꯥ ꯍꯥꯠꯄꯁꯤꯡꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯅꯅꯕꯒꯤꯗꯃꯛꯇ ꯆꯠꯊꯔꯛꯄ ꯂꯥꯟ ꯑꯣꯏꯔꯝꯂꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯔꯅ ꯃꯥꯒꯤ ꯃꯤꯁꯤꯡ ꯀꯧꯗꯨꯅ ꯀꯃꯤꯁꯅꯔ ꯖꯣꯁꯅ ꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈꯤ ꯃꯁꯤꯗ ꯖꯣꯁꯅꯁꯨ ꯃꯥꯕꯨ ꯈꯥꯝꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯑꯃꯔꯅꯗꯤ ꯃꯉꯣꯟꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈꯤ ꯍꯧꯖꯤꯛꯁꯨ ꯂꯦꯞꯇꯅ ꯖꯣꯁꯅ ꯃꯥꯕꯨ ꯇꯥꯟꯅꯔꯛꯂꯤ ꯑꯁꯨꯝꯅ ꯇꯥꯟꯅꯔꯛꯄꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯂꯤꯞ ꯇꯣꯡꯐꯝꯗ ꯌꯧꯔꯦ ꯑꯇꯩ ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯖꯣꯁꯅ ꯂꯤꯞꯀꯤ ꯊꯣꯡ ꯑꯁꯤꯕꯨ ꯊꯤꯡꯖꯤꯜꯂꯒ ꯀꯅꯥ ꯇꯥꯍꯟꯗꯅ ꯑꯃꯔꯗ ꯍꯥꯏꯔꯤ ꯕꯤꯀ꯭ꯔꯝꯒꯤ ꯇꯤꯝ ꯑꯁꯤꯕꯨ ꯐꯥꯕꯗ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯌꯥꯗꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯃꯊꯛꯇ ꯀꯦꯁ ꯄꯥꯟꯗꯨꯅ ꯅꯪꯕꯨꯁꯨ ꯐꯥꯖꯤꯟꯒꯅꯤ ꯕꯤꯀ꯭ꯔꯝꯕꯨ ꯎꯅ ꯅꯪꯅ ꯊꯥꯗꯣꯛꯈꯤꯕꯗꯨ ꯅꯪꯒ ꯃꯥꯒꯁꯤ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯍꯥꯏꯖꯤꯜꯂꯒ ꯅꯪꯒꯤ ꯃꯊꯛꯇ ꯑꯩꯅ ꯀꯦꯁ ꯄꯥꯟꯁꯤꯟꯒꯅꯤ ꯍꯧꯖꯤꯛ ꯊꯣꯡ ꯑꯁꯤ ꯃꯁꯥꯅ ꯑꯃꯨꯛ ꯍꯥꯡꯗꯣꯔꯛꯂꯦ ꯃꯁꯤꯗ ꯑꯃꯔꯅ ꯑꯃꯨꯛ ꯊꯣꯡ ꯑꯁꯤ ꯂꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯄ꯭ꯔꯕꯟꯖꯟ ꯍꯥꯏꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯁꯤꯕꯨ ꯀꯅꯥꯅ ꯍꯥꯠꯄꯅꯣ ꯍꯥꯏꯕꯁꯤ ꯑꯩꯅ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯃꯥꯕꯨ ꯀꯅꯥꯅ ꯍꯥꯠꯄꯅꯣ ꯍꯥꯏꯕꯁꯤ ꯅꯪꯒꯤ ꯃꯤꯠꯌꯦꯡꯁꯤꯅ ꯇꯥꯛꯊꯣꯛꯆꯔꯕꯅꯤ ꯅꯪ ꯅꯁꯥꯅ ꯊꯋꯥꯏ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯅꯅꯕ ꯁꯦꯝ ꯁꯥꯖꯔꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯊꯣꯡꯁꯤ ꯍꯥꯡꯗꯣꯔꯛꯄꯗ ꯖꯣꯁꯅ ꯊꯤꯡꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯤꯕ ꯃꯤ ꯑꯃꯒꯤꯗꯃꯛꯇ ꯑꯩꯅ ꯀꯤꯗꯨꯅ ꯆꯦꯟꯒꯗꯕ ꯅꯠꯇꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯑꯃꯨꯛꯀꯁꯨ ꯍꯤꯡꯂꯝꯕ ꯊꯣꯛꯂꯕꯁꯨ ꯍꯟꯗꯛꯇꯤ ꯁꯣꯏꯗꯅ ꯃꯍꯥꯛꯄꯨ ꯑꯩꯅ ꯍꯥꯠꯇꯣꯛꯀꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯊꯣꯡ ꯑꯁꯤ ꯑꯃꯨꯛꯀꯁꯨ ꯃꯁꯥꯅ ꯍꯥꯡꯗꯣꯔꯛꯂꯦ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯑꯃꯔꯅ ꯊꯣꯡ ꯑꯁꯤ ꯂꯣꯟꯁꯤꯟꯗ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯀꯅꯥꯃꯠꯇꯅ ꯍꯧꯖꯤꯛꯇꯤ ꯃꯥꯕꯨ ꯍꯥꯠꯄ ꯉꯝꯂꯔꯣꯏ ꯃꯔꯝꯗꯤ ꯕꯤꯀ꯭ꯔꯝ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯒꯣꯁ ꯑꯣꯏꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯑꯃꯔ ꯑꯁꯤ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯖꯣꯁ ꯑꯁꯤ ꯄꯥꯈꯠꯄꯗ ꯂꯣꯏꯔꯦ ꯃꯥꯁꯃꯦꯟꯒꯤ ꯃꯤꯑꯣꯏ ꯈꯔ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯣꯐꯤꯁ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯗ ꯀꯣꯜꯗꯤ ꯑꯣꯛꯂꯒ ꯀꯅꯥꯃꯠꯇꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯃꯍꯥꯛ ꯃꯇꯣꯝꯇ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯃꯤ ꯍꯧꯖꯤꯛ ꯔꯤꯄ꯭ꯂꯥꯏ ꯑꯃꯠꯇ ꯄꯤꯔꯛꯇ꯭ꯔꯤꯕꯁꯤꯒꯤ ꯃꯔꯝ ꯑꯁꯤ ꯑꯇꯩ ꯀꯔꯤꯃꯠꯇ ꯅꯠꯇꯦ ꯖꯦꯜꯁꯤꯒꯤ ꯀꯟꯇ꯭ꯔꯣꯂꯔ ꯑꯁꯤ ꯕꯤꯀ꯭ꯔꯝꯅ ꯐꯥꯗꯨꯅ ꯊꯝꯃꯝꯂꯦ ꯍꯧꯖꯤꯛ ꯀꯃꯤꯁꯅꯔ ꯖꯣꯁꯅ ꯏꯁꯧ ꯂꯥꯡꯂꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯃꯔꯒꯤ ꯇꯤꯝꯅ ꯁꯤꯖꯤꯟꯅꯈꯤꯕ ꯈꯨꯠꯂꯥꯏꯒꯤ ꯂꯤꯁꯇ RDX KG 60 ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯝꯂꯔꯦ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ RDX ꯍꯥꯏꯔꯤꯕꯁꯤ ꯕꯣꯝ ꯁꯥꯕꯗ ꯆꯪꯕ ꯃꯆꯜ ꯑꯃꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯃꯔꯅ ꯕꯣꯝ ꯁꯥꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯅ RDX ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯕꯤꯖꯣꯏ ꯑꯃꯗꯤ ꯃꯥꯒꯤ ꯀꯥꯡꯕꯨꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯖꯦꯜ ꯑꯁꯤꯗ ꯎꯠꯂꯛꯏ ꯍꯧꯖꯤꯛ ꯕꯤꯀ꯭ꯔꯝꯅ ꯖꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯇꯥꯅꯅꯕꯒꯤꯗꯃꯛꯇ ꯑꯔꯤꯕ ꯏꯁꯩ ꯑꯃ ꯌꯥꯝꯅ ꯍꯧꯅ ꯊꯥꯖꯤꯜꯂꯛꯂꯝꯃꯤ ꯖꯦꯜ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯃꯌꯥꯝ ꯑꯁꯤꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯉꯛ ꯄꯩꯗꯨꯅ ꯌꯦꯡꯅꯔꯤ ꯑꯗꯨꯕꯨ ꯕꯤꯖꯣꯏꯗꯤ ꯕꯤꯀ꯭ꯔꯝ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ ꯈꯪꯕꯅꯤꯅ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯕꯤꯀ꯭ꯔꯝꯅ ꯃꯅꯨꯡꯁꯤꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯔꯝꯂꯤꯕ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯐꯨꯊꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯖꯣꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀꯃꯤꯁꯅꯔ ꯑꯣꯐꯤꯁꯇꯒꯤ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯖꯦꯜꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯒꯥꯔꯤ ꯊꯧꯔꯛꯂꯤ ꯍꯧꯖꯤꯛ ꯖꯣꯁꯅ ꯆꯟꯗꯟꯗ ꯍꯥꯏꯔꯤ ꯃꯥꯁꯃꯦꯟꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯅꯦꯛꯂꯨꯕ ꯑꯃꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯣꯏꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯗ ꯑꯣꯟꯈꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕꯁꯤꯡ ꯑꯣꯏꯅ ꯂꯣꯏꯅ ꯆꯤꯡꯊꯣꯔꯛꯂꯦ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕꯁꯤꯡ ꯑꯗꯨ ꯃꯌꯥꯝꯗ ꯂꯣꯏꯅ ꯑꯦꯛꯁꯄꯣꯖ ꯇꯧꯒꯗꯧꯔꯦ ꯍꯥꯏꯅ ꯃꯥꯅ ꯇꯝꯂꯤ ꯑꯗꯨꯕꯨ ꯆꯟꯗꯟꯗꯗꯤ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯊꯧꯁꯥꯔꯝꯗꯦ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯥꯗꯤ ꯍꯧꯖꯤꯛ ꯔꯣꯂꯦꯛꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤꯗꯃꯛꯇ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯗ ꯖꯣꯁꯅ ꯑꯩꯈꯣꯏ ꯈꯨꯠꯂꯥꯏ ꯊꯝꯐꯝꯗꯒꯤ RDX ꯈꯔ ꯑꯃꯔꯅ ꯍꯨꯔꯥꯟꯈ꯭ꯔꯦ ꯃꯥꯅ ꯍꯨꯔꯥꯟꯈꯤꯕ RDX ꯁꯤꯡ ꯑꯁꯤ ꯅꯪꯒꯤ ꯗ꯭ꯔꯒ ꯁꯨꯡꯐꯝ ꯂꯦꯞ ꯑꯗꯨꯗ ꯊꯝꯂꯝꯕꯁꯨ ꯌꯥꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯤ ꯃꯥꯅ ꯂꯣꯏꯅ ꯈꯪꯈ꯭ꯔꯕꯅꯤꯅ ꯃꯥꯅꯁꯨ ꯀꯩꯗꯧꯅꯨꯡꯗ ꯑꯩꯈꯣꯏꯕꯨ ꯂꯦꯝꯅ ꯊꯥꯔꯣꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯪꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯄꯣꯠ ꯆꯩ ꯑꯃꯠꯇ ꯊꯦꯡꯕ ꯇꯧꯗꯅ ꯈꯨꯗꯛꯇ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯎ ꯍꯥꯏꯅ ꯄꯥꯎ ꯄꯤꯈ꯭ꯔꯦ ꯍꯧꯖꯤꯛ ꯆꯟꯗꯟ ꯑꯁꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯃꯍꯥꯛꯅ ꯃꯥꯒꯤ ꯇꯦꯕ꯭ꯂꯦꯠ ꯑꯁꯤ ꯑꯃꯨꯛ ꯆꯥꯁꯤꯜꯂꯦ ꯑꯗꯨꯒ ꯑꯀꯣꯏꯕꯁꯤꯕꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯊꯕꯛ ꯊꯥꯗꯣꯛꯇꯨꯅ ꯄꯣꯠ ꯆꯩ ꯑꯃꯠꯇ ꯁꯣꯛꯄ ꯇꯧꯗꯅ ꯃꯄꯥꯟꯗ ꯂꯣꯏꯅ ꯊꯣꯛꯂꯛꯎ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯃꯤ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯍꯧꯅꯗꯨꯅ ꯇꯞꯅ ꯇꯞꯅ ꯊꯣꯛꯂꯛꯏ ꯆꯟꯗꯟꯅ ꯍꯦꯛ ꯇꯧꯔꯤꯕ ꯃꯈꯩ ꯃꯇꯨꯡꯗ ꯏꯟꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤꯅꯁꯨ ꯃꯇꯧ ꯇꯝꯗꯨꯅ ꯑꯗꯨꯝ ꯇꯧꯏ ꯍꯧꯖꯤꯛ ꯆꯟꯗꯟꯅ ꯃꯊꯨꯟ ꯍꯥꯒꯖꯕ ꯈꯣꯠꯄ ꯃꯇꯝꯗꯁꯨ ꯃꯇꯨꯡꯗ ꯏꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯅꯁꯨ ꯃꯥꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯑꯗꯨꯝ ꯍꯥꯒꯖꯕ ꯈꯣꯠꯂꯤ ꯇꯟꯖꯥꯁꯤ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯅꯣꯛꯄ ꯃꯇꯥꯡ ꯑꯃꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯕꯤꯀ꯭ꯔꯝꯅ ꯖꯦꯜ ꯑꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯂꯩꯈ꯭ꯔꯤꯕ ꯃꯥꯒꯤ ꯇꯤꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯊꯥꯗꯣꯛꯂꯦ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒ ꯄꯨꯂꯤꯁꯁꯤꯡꯒ ꯌꯥꯝꯅ ꯀꯟꯅ ꯐꯥꯏꯠ ꯇꯧꯅꯈ꯭ꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯎꯠꯂꯤꯕ ꯐꯥꯏꯠꯁꯤꯡ ꯑꯁꯤꯁꯨ ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯁꯨꯝꯅ ꯐꯨꯅꯔꯤꯉꯩꯗ ꯍꯧꯖꯤꯛ ꯖꯣꯁꯀꯤ ꯇꯤꯝꯅ ꯀꯃꯤꯁꯅꯔ ꯑꯣꯐꯤꯁ ꯑꯁꯤꯕꯨ ꯂꯣꯏꯅ ꯊꯣꯝꯖꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯔꯅ ꯃꯥꯒꯤ ꯑꯦꯖꯦꯟꯠꯁꯤꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯀꯅꯥ ꯈꯪꯍꯟꯕ ꯇꯧꯗꯅ ꯃꯥꯒꯤ ꯆꯠꯅꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯄꯤꯔꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯆꯟꯗꯟꯅ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯄꯨꯝꯅꯃꯛꯇ ꯌꯨꯝ ꯑꯁꯤꯗ ꯕꯣꯝ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯃꯤ ꯃꯁꯤꯗꯒꯤ ꯌꯥꯝꯂꯕ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯄꯥꯈꯠꯅꯕꯒ ꯂꯣꯏꯅꯅ ꯀꯥꯏꯗꯨꯅ ꯃꯄꯥꯟꯗ ꯂꯣꯏꯅ ꯆꯦꯟꯊꯣꯛꯅꯈ꯭ꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯅꯣꯡꯃꯩ ꯑꯦꯝ ꯇꯧꯗꯨꯅ ꯉꯥꯏꯔꯤꯕ ꯖꯣꯁ ꯑꯁꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯉꯥꯏꯔꯤꯕꯁꯤ ꯑꯣꯐꯤꯁ ꯑꯁꯤꯒꯤ ꯃꯈꯥꯒꯤ ꯖꯦꯜꯗ ꯕꯤꯖꯣꯏ ꯑꯁꯤ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯕꯤꯖꯣꯏꯗꯤ ꯃꯈꯥꯒꯤ ꯁꯨꯔꯨꯡ ꯑꯁꯤꯗꯒꯤ ꯐꯥꯎꯗꯣꯛꯄ ꯌꯥꯕ ꯃꯐꯝ ꯀꯌꯥ ꯑꯃ ꯃꯥꯅ ꯈꯪꯏ ꯃꯈꯣꯏꯅ ꯉꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛ ꯊꯣꯔꯛꯂꯔꯣꯏ ꯍꯥꯏꯕꯁꯤ ꯖꯣꯁꯅꯁꯨ ꯈꯪꯏ ꯃꯁꯤꯗꯒꯤꯅꯤ ꯖꯣꯁꯅ ꯃꯊꯥ ꯁꯥꯔꯤꯕꯁꯤ ꯍꯧꯖꯤꯛ ꯕꯤꯀ꯭ꯔꯝꯒꯤ ꯇꯤꯝꯅ ꯁꯨꯔꯨꯡꯒꯤ ꯂꯝꯕꯤꯁꯤꯗ ꯑꯗꯨꯝ ꯂꯥꯛꯂꯒ ꯐꯥꯎꯗꯣꯔꯛꯂꯤꯕꯁꯤ ꯐꯤꯂꯝ ꯀꯥꯞꯂꯤꯕ ꯊꯤꯌꯦꯇꯔ ꯑꯃꯒꯤ ꯃꯅꯨꯡꯗꯒꯤ ꯂꯣꯏꯅ ꯐꯥꯎꯗꯣꯛꯅꯔꯛꯂꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯑꯃꯔꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯑꯃꯔꯗ ꯍꯪꯂꯤ ꯊꯝꯃꯝꯂꯤꯕ ꯕꯣꯝ ꯑꯗꯨ ꯁꯣꯏꯗꯅ ꯄꯣꯈꯥꯏꯒꯗ꯭ꯔꯥ ꯃꯁꯤꯗ ꯑꯃꯔꯅ ꯁꯣꯏꯗꯅ ꯄꯣꯈꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯆꯟꯗꯟꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯃꯄꯥꯟꯗ ꯂꯣꯏꯅ ꯊꯣꯛꯂꯛꯇꯨꯅ ꯂꯩꯔꯦ ꯇꯧꯕꯇꯕꯨ ꯏꯂꯥꯡꯒꯣ ꯀꯧꯕ ꯅꯨꯄꯥ ꯑꯃꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯏꯂꯥꯡꯒꯣ ꯍꯥꯏꯔꯤꯕꯁꯤ ꯆꯟꯗꯟꯒꯤꯗꯤ ꯃꯅꯥꯎ ꯅꯨꯄꯥꯅꯤ ꯃꯥꯗꯤ ꯍꯧꯖꯤꯛ ꯇꯣꯏꯂꯦꯠ ꯃꯅꯨꯡꯗ ꯃꯈꯣꯡ ꯍꯥꯝꯗꯨꯅ ꯂꯩꯔꯝꯂꯤ ꯍꯧꯖꯤꯛ ꯆꯟꯗꯟꯅ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯗꯨꯒ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯁꯣꯛꯀꯅꯨ ꯑꯩ ꯅꯪꯕꯨ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯀꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯇꯁꯦꯡꯕꯒꯤꯗꯤ ꯑꯃꯔꯅ ꯕꯣꯝ ꯊꯝꯂꯝꯂꯤꯕ ꯃꯐꯝ ꯑꯁꯤ ꯏꯂꯥꯡꯒꯣꯅ ꯍꯧꯖꯤꯛ ꯈꯣꯡ ꯍꯥꯝꯗꯨꯅ ꯂꯩꯔꯤꯕ ꯇꯣꯏꯂꯦꯠ ꯑꯁꯤꯒꯤ ꯏꯁꯤꯡ ꯆꯤꯡꯐꯝꯗꯅꯤ ꯑꯍꯥꯟꯕꯗꯗꯤ ꯏꯂꯥꯡꯒꯣꯅꯁꯨ ꯀꯔꯤꯒꯨꯝꯕ ꯄꯣꯠꯆꯩ ꯑꯃꯠꯇ ꯁꯣꯛꯄ ꯇꯧꯗꯅ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒꯗꯤ ꯈꯣꯡ ꯍꯥꯝꯕ ꯂꯣꯏꯁꯤꯜꯂꯒ ꯏꯁꯤꯡ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯗꯨꯅ ꯊꯧꯔꯤ ꯑꯁꯤꯗ ꯆꯤꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯐꯝꯁꯤꯗ ꯌꯥꯝꯅ ꯇꯝꯊꯤꯅ ꯕꯣꯝ ꯄꯣꯈꯥꯏꯔꯛꯂꯦ
ꯃꯇꯧ ꯑꯁꯨꯝꯅ ꯌꯥꯝꯅ ꯁꯥꯊꯤꯅ ꯃꯊꯪ ꯕꯣꯝ ꯑꯁꯤ ꯄꯣꯈꯥꯏꯔꯛꯇꯨꯅ ꯂꯦꯕꯣꯔꯦꯇꯔꯤ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯄꯨꯡꯇꯨꯝ ꯇꯨꯝꯅ ꯄꯣꯈꯥꯏꯔꯦ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯊꯛ ꯊꯪꯕꯗ ꯂꯩꯔꯤꯕ ꯆꯟꯗꯟꯒꯤ ꯌꯨꯝ ꯑꯁꯤꯁꯨ ꯄꯨꯡꯇꯨꯝ ꯇꯨꯝꯂꯦ ꯃꯃꯥꯏ ꯃꯃꯤꯠꯇ ꯎꯐꯨꯜꯅ ꯌꯣꯝꯂꯕ ꯆꯟꯗꯟꯅ ꯄꯨꯡꯇꯨꯝ ꯇꯨꯝꯅ ꯀꯥꯏꯔꯕ ꯃꯥꯒꯤ ꯌꯨꯝ ꯑꯁꯤꯕꯨ ꯊꯃꯣꯏ ꯁꯣꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯄꯨꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯖꯣꯁ ꯑꯃꯗꯤ ꯆꯟꯗꯟ ꯑꯁꯤ ꯌꯥꯝꯅ ꯀꯨꯞꯅ ꯋꯥ ꯇꯥꯟꯅꯔꯤ ꯃꯁꯤꯗ ꯖꯣꯁꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯕꯟꯖꯟ ꯍꯥꯏꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯗꯣ ꯍꯥꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯄꯥꯒꯤ ꯃꯔꯝꯗ ꯈꯔꯁꯨ ꯄꯟꯈꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯄ꯭ꯔꯕꯟꯖꯟ ꯍꯥꯏꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯁꯤ ꯁꯤꯈꯤꯕꯒꯤ ꯃꯇꯥꯡꯁꯤ ꯑꯩꯈꯣꯏꯗ ꯍꯟꯒꯠꯇꯨꯅ ꯑꯃꯨꯛ ꯎꯠꯂꯛꯏ ꯃꯐꯝ ꯑꯁꯤꯗ ꯖꯣꯁ ꯕꯤꯔꯥꯄꯟꯗꯤ ꯑꯃꯗꯤ ꯔꯨꯗ꯭ꯔ ꯄ꯭ꯔꯇꯥꯞ ꯃꯈꯣꯏ ꯑꯍꯨꯝꯅ ꯄ꯭ꯔꯕꯟꯖꯟ ꯑꯁꯤ ꯐꯥꯗꯨꯅ ꯊꯝꯂꯤ ꯑꯗꯨꯒ ꯃꯥꯡꯈ꯭ꯔꯤꯕ ꯀꯟꯇꯦꯅꯔ ꯑꯗꯨꯒꯤ ꯂꯣꯀꯦꯁꯟ ꯇꯥꯛꯎ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯐꯨ ꯆꯩꯕꯒ ꯂꯣꯏꯅꯅ ꯑꯣꯠꯄꯤ ꯅꯩꯕꯤꯔꯤ ꯑꯗꯨꯕꯨ ꯐꯅ ꯑꯁꯨꯝꯅ ꯇꯧꯔꯕꯁꯨ ꯄ꯭ꯔꯕꯟꯖꯟꯅꯗꯤ ꯀꯟꯇꯦꯅꯔ ꯑꯗꯨꯒꯤ ꯂꯩꯐꯝ ꯇꯥꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯁꯤꯗ ꯖꯣꯁꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯅꯪꯅ ꯈꯪꯂꯕ꯭ꯔꯥ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤ ꯑꯁꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯁꯤꯗ ꯄ꯭ꯔꯕꯟꯖꯟꯅ ꯈꯨꯃꯤ ꯑꯩꯒꯤ ꯏꯄꯥꯗꯨꯗꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯅꯈꯣꯏꯅ ꯈꯪꯂꯕ꯭ꯔꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯖꯣꯁꯅ ꯕꯤꯔꯥꯄꯟꯗ ꯃꯥꯒꯤ ꯃꯄꯥꯒꯤ ꯃꯔꯝꯗ ꯊꯤꯒꯠꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯍꯧꯖꯤꯛ ꯆꯟꯗꯟ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯖꯣꯁꯅ ꯃꯥꯕꯨ ꯈꯥꯝꯗꯨꯅ ꯊꯝꯃꯤ ꯕꯤꯔꯥꯄꯟꯗꯤꯅ ꯄ꯭ꯔꯕꯟꯖꯟꯒꯤ ꯃꯄꯥ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯊꯤꯒꯠꯂꯨꯕꯗ ꯃꯍꯥꯛ ꯑꯁꯤ ꯃꯄꯥ ꯂꯩꯇꯦ ꯑꯗꯨꯕꯨ ꯆꯍꯤ 5ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯣꯔꯐꯥꯅꯦꯖ ꯑꯃꯗꯒꯤ ꯆꯍꯤ 50 ꯁꯨꯔꯕ ꯑꯍꯜ ꯑꯃ ꯃꯥꯒꯤ ꯃꯄꯥꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯊꯝꯂꯤ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯁ꯭ꯇꯦꯐꯦꯟ ꯔꯥꯖꯅ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯕꯤꯔꯥꯄꯟꯗꯤꯅ ꯑꯃꯨꯛ ꯃꯌꯥꯝ ꯑꯁꯤꯗ ꯇꯝꯂꯤ ꯄꯨꯔꯛꯂꯤꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯃꯤꯡ ꯀꯔꯅꯟ ꯀꯧꯏ ꯏꯆꯝ ꯆꯝꯕ ꯃꯤꯆꯝ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯐꯣꯡꯗꯣꯛꯂꯤ ꯍꯧꯖꯤꯛ ꯆꯟꯗꯟꯅ ꯄ꯭ꯔꯕꯟꯖꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯣꯠ ꯑꯗꯨꯒꯤ ꯂꯩꯐꯝ ꯇꯥꯛꯎ ꯍꯥꯏꯔꯛꯂꯦ ꯃꯁꯤꯗ ꯄ꯭ꯔꯕꯟꯖꯟꯅ ꯅꯪꯒꯤ ꯅꯄꯥ ꯂꯥꯛꯂꯒ ꯋꯥꯍꯪ ꯑꯗꯨ ꯑꯩꯉꯣꯟꯗ ꯍꯪꯂꯕꯁꯨ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯍꯥꯏꯗꯣꯛꯂꯣꯏ ꯍꯥꯏꯗꯨꯅ ꯅꯣꯛꯂꯒ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯃꯁꯤꯗꯒꯤ ꯁꯥꯎꯔꯕ ꯆꯟꯗꯟꯅ ꯄ꯭ꯔꯕꯟꯖꯟꯒꯤ ꯉꯛꯇ ꯐꯥꯖꯤꯜꯂꯤꯕ ꯌꯣꯠ ꯑꯁꯤꯒ ꯄꯥꯅꯅ ꯈꯧꯔꯤꯗ ꯊꯤꯟꯕꯗꯒꯤ ꯃꯍꯥꯛ ꯃꯐꯝꯁꯤꯗ ꯁꯤꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯥꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯗ ꯖꯣꯁꯅꯗꯤ ꯌꯥꯝꯅ ꯁꯥꯎꯏ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯕꯨ ꯍꯥꯠꯇꯣꯛꯂꯤꯕꯅꯣ ꯃꯥꯕꯨ ꯑꯁꯨꯝꯅ ꯍꯥꯠꯀꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯉꯁꯥꯏꯅ ꯃꯥꯕꯨ ꯍꯥꯠꯇꯣꯛꯄꯁꯨ ꯉꯝꯃꯤꯅ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯃꯥꯕꯨ ꯍꯥꯠꯂꯨꯔꯕꯅꯤꯅ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯌꯥ ꯑꯃ ꯆꯠꯊꯔꯛꯂꯒꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯆꯟꯗꯟꯒꯤ ꯃꯊꯛꯇ ꯌꯥꯝꯅ ꯁꯥꯎꯖꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯆꯟꯗꯟꯗꯤ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯇꯥꯗꯦ ꯃꯥꯒꯤ ꯀꯣꯛꯇ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯔꯣꯂꯦꯛꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯑꯀꯤꯕꯅ ꯍꯦꯟꯃꯟꯈꯤꯕꯗꯒꯤ ꯁꯤꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯥꯅ ꯊꯧꯁꯥꯔꯨꯕ ꯂꯩꯇꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯣꯁ ꯕꯤꯔꯥꯄꯟꯗꯤ ꯑꯃꯗꯤ ꯔꯨꯗ꯭ꯔ ꯄ꯭ꯔꯇꯥꯞ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯃꯥꯏꯗ ꯃꯥꯁꯛ ꯎꯞꯁꯤꯟꯗꯨꯅ ꯀꯦꯃꯦꯔꯥ ꯅꯝꯂꯒ ꯄ꯭ꯔꯕꯟꯖꯟ ꯑꯁꯤ ꯑꯃꯨꯛ ꯍꯥꯠꯄ ꯁꯥꯕꯅꯤ ꯍꯥꯏꯕꯗꯤ ꯃꯥꯏꯈꯨꯝ ꯎꯞꯄ ꯒꯦꯡ ꯀꯥꯡꯕꯨ ꯑꯃꯅ ꯄ꯭ꯔꯕꯟꯖꯟ ꯑꯁꯤ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯇꯧꯔꯤꯕꯅꯤ ꯃꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯖꯣꯁꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯇ ꯑꯃꯨꯛ ꯊꯝꯖꯤꯟꯗꯨꯅ ꯑꯅꯧꯕ ꯇꯦꯔꯣꯔꯤꯁꯠ ꯒ꯭ꯔꯨꯞ ꯑꯃꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯍꯥꯠꯂꯦ ꯍꯥꯏꯗꯨꯅ ꯀꯦꯁ ꯑꯁꯤ ꯗꯥꯏꯚꯔꯠ ꯇꯧꯍꯟꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯇꯤ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯑꯁꯨꯝꯅ ꯎꯠꯄꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯄ꯭ꯔꯖꯦꯟꯠꯗ ꯑꯃꯨꯛ ꯎꯠꯂꯛꯂꯦ ꯍꯧꯖꯤꯛ ꯖꯣꯁꯅ ꯆꯟꯗꯟꯗ ꯍꯥꯏꯔꯤ ꯕꯤꯀ꯭ꯔꯝꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕꯁꯤ ꯃꯥꯒꯤ ꯃꯁꯨꯅꯨꯄꯥ ꯑꯗꯨꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯕꯤꯀ꯭ꯔꯝꯒ ꯃꯥꯌꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯃꯁꯨꯅꯨꯄꯥ ꯑꯁꯤ ꯐꯥꯁꯤ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯨꯅꯨꯄꯥ ꯑꯃ ꯂꯩ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯍꯦꯛ ꯇꯥꯕꯒ ꯆꯟꯗꯟ ꯑꯁꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤ ꯑꯗꯨꯒ ꯖꯣꯁꯅ ꯑꯃꯨꯛꯀꯁꯨ ꯇꯥꯟꯅꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯂꯦꯕꯣꯔꯦꯇꯔꯤ ꯑꯃꯗꯤ ꯌꯨꯝ ꯊꯨꯒꯥꯏꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯂꯣꯏꯅꯕꯤꯅꯤ ꯍꯥꯏꯗꯨꯅ ꯒꯥꯏꯇ꯭ꯔꯤꯒꯤ ꯐꯣꯇꯣ ꯑꯁꯤꯃꯨꯛ ꯃꯉꯣꯟꯗ ꯎꯠꯂꯦ ꯍꯧꯖꯤꯛ ꯆꯟꯗꯟꯗꯤ ꯂꯃꯟ ꯁꯤꯡꯕ ꯉꯝꯂꯒꯅꯤ ꯈꯟꯕꯗ ꯃꯁꯥꯁꯤ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯃꯔꯅ ꯃꯥꯒꯤ ꯅꯨꯄꯤ ꯒꯥꯏꯇ꯭ꯔꯤꯗ ꯀꯣꯜ ꯇꯧꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯃꯗ ꯆꯠꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯄꯣꯠ ꯆꯩ ꯌꯣꯝꯍꯜꯂꯝꯃꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯕꯤꯀ꯭ꯔꯝ ꯑꯁꯤꯃꯨꯛ ꯎꯠꯂꯛꯏ ꯃꯆꯥꯅꯨꯄꯥ ꯁꯤꯈꯤꯕꯒꯤ ꯔꯦꯀꯣꯔꯗ ꯑꯁꯤ ꯇꯥꯗꯨꯅ ꯂꯩꯔꯤ ꯇꯟꯖꯥꯁꯤꯗ ꯕꯤꯖꯣꯏ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯁꯤ ꯌꯦꯡꯅꯕꯁꯤꯡꯅꯁꯨ ꯁꯣꯏꯗꯅ ꯈꯪꯂꯝꯂꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯟꯗꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯍꯥꯠꯂꯒ ꯁꯥꯔꯅ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥ ꯍꯥꯠꯈꯤꯕꯒꯤꯗꯃꯛꯇ ꯂꯃꯟ ꯁꯤꯡꯕꯤꯍꯧꯔꯣ ꯑꯁꯨꯝꯅ ꯂꯃꯟ ꯁꯤꯡꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯄꯜꯂꯛꯄꯗ ꯕꯤꯀ꯭ꯔꯝ ꯑꯁꯤ ꯁꯥꯎꯔꯛꯂꯦ ꯑꯗꯨꯒ ꯕꯤꯖꯣꯏꯗ ꯍꯥꯏꯔꯛꯏ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛꯇꯔꯥ ꯂꯃꯟ ꯈꯨꯝꯕ ꯍꯥꯏꯕꯁꯤꯅ ꯑꯩꯒꯤ ꯃꯤꯁꯟ ꯑꯁꯤꯒꯤ ꯄꯥꯟꯗꯝ ꯑꯣꯏꯔꯝꯕ ꯇꯥꯔꯕꯗꯤ ꯆꯟꯗꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯑꯩꯅ ꯅꯍꯥꯟ ꯍꯥꯠꯂꯝꯂꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯀꯠꯊꯣꯛꯂꯤꯕꯁꯤ ꯂꯝꯗꯝ ꯑꯁꯤ ꯗ꯭ꯔꯒ ꯐ꯭ꯔꯤ ꯁꯣꯁꯥꯏꯇꯤ ꯑꯃ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯕꯨ ꯑꯩꯅ ꯔꯦꯁꯄꯦꯛ ꯎꯠꯐꯝ ꯊꯣꯛꯏ ꯆꯟꯗꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯗꯤ ꯗ꯭ꯔꯒꯀꯤ ꯂꯥꯡꯁꯤꯗ ꯊꯨꯔꯕ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯂꯥꯡ ꯑꯁꯤꯕꯨ ꯊꯥꯛꯂꯤꯕ ꯑꯆꯧꯕ ꯃꯤ ꯀꯌꯥ ꯑꯃꯗꯤ ꯃꯁꯛ ꯎꯠꯄ ꯇꯧꯗꯅ ꯃꯥꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕꯅꯤ ꯉꯁꯤꯒꯤ ꯁꯪꯁꯥꯔ ꯑꯁꯤꯒꯤ ꯃꯣꯠꯂꯕ ꯎꯐꯨꯜ ꯑꯁꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯕꯨ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯁꯦꯡꯗꯣꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯕꯤꯀ꯭ꯔꯝꯅ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯑꯋꯥꯕ ꯊꯧꯗꯣꯛꯁꯤꯡ ꯍꯪꯂꯛꯏ ꯑꯃꯅ ꯍꯥꯏꯔꯛꯏ ꯃꯥꯒꯤꯗꯤ ꯃꯃꯥꯟꯅꯕ ꯍꯥꯠꯄꯤꯈ꯭ꯔꯦ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯩꯒꯤꯗꯤ ꯏꯆꯦ ꯍꯥꯠꯄꯤꯈꯤꯕꯅꯤ ꯑꯗꯨꯒ ꯕꯤꯖꯣꯏꯒꯤꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯕꯨ ꯍꯥꯠꯈꯤꯕꯅꯤ ꯍꯧꯖꯤꯛ ꯕꯤꯀ꯭ꯔꯝꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯁꯤꯈ꯭ꯔꯤꯕ ꯃꯈꯣꯏ ꯈꯔꯗꯨꯒꯤ ꯂꯃꯟ ꯈꯨꯝꯂꯕ ꯃꯇꯨꯡꯗ ꯅꯈꯣꯏ ꯇꯨꯃꯤꯟꯅ ꯍꯔꯥꯎꯅ ꯂꯩꯒꯗꯧꯔꯤꯕ꯭ꯔꯥ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯁꯣꯁꯥꯏꯇꯤ ꯑꯁꯤꯗꯤ ꯌꯥꯝꯅ ꯆꯥꯎꯈꯠꯂꯦ ꯑꯗꯨꯕꯨ ꯑꯐꯕ ꯑꯆꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯥꯏꯈꯨꯝ ꯎꯞꯄ ꯗꯔꯀꯥꯔ ꯂꯩꯔꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯑꯦꯖꯦꯟ ꯑꯃꯅꯤ ꯑꯩꯅ ꯑꯁꯣꯏꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯕꯒꯤꯗꯤ ꯂꯥꯟꯅ ꯄꯥꯎꯊꯣꯛꯄꯤꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯆꯨꯝꯕ ꯆꯥꯝꯃ ꯇꯧꯔꯨꯕꯗꯨꯗꯤ ꯀꯅꯥꯃꯠꯇꯅ ꯈꯪꯕꯤꯔꯣꯏ ꯂꯣꯠꯇꯨꯅ ꯊꯝꯒꯅꯤ ꯁꯥꯡꯂꯕ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯆꯍꯤ 30 ꯑꯁꯤ ꯑꯩꯅ ꯇꯧꯔꯨꯕꯁꯨ ꯅꯠꯇꯕ ꯀ꯭ꯔꯥꯏꯝ ꯑꯃꯒꯤꯗꯃꯛꯇ ꯃꯤꯔꯣꯠ ꯑꯣꯏꯅ ꯈꯥꯡꯂꯤꯕꯅꯤ ꯃꯁꯤ ꯑꯩꯅ ꯀꯅꯥꯒꯤꯗꯃꯛꯇ ꯈꯥꯡꯂꯤꯕꯅꯣ ꯑꯁꯨꯝꯅ ꯑꯩꯅ ꯈꯥꯡꯂꯤꯕꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯕꯨꯁꯨ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯑꯁꯤ ꯏꯁꯨ ꯅꯨꯄꯥꯒꯤꯗꯃꯛꯇ ꯈꯜꯂꯒ ꯍꯤꯡꯈꯤꯒꯅꯤ ꯃꯥꯅ ꯍꯌꯦꯡ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯗ꯭ꯔꯒ ꯐ꯭ꯔꯤ ꯁꯣꯁꯥꯏꯇꯤ ꯑꯃꯗ ꯂꯩꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯂꯥꯟꯊꯦꯡꯅꯔꯤꯕꯅꯤ ꯆꯟꯗꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨꯁꯨ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯃꯥꯒꯤ ꯁꯤꯡꯍꯥꯁꯟꯕꯨꯁꯨ ꯑꯩꯅ ꯊꯨꯒꯥꯏꯒꯅꯤ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤꯅ ꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁ ꯑꯣꯏꯍꯟꯗꯨꯅ ꯗ꯭ꯔꯒꯀꯤ ꯕꯤꯖꯤꯅꯦꯁꯇ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯀꯤꯍꯟꯒꯗꯧꯔꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯕꯤꯀ꯭ꯔꯝꯅ ꯊꯧꯅꯥ ꯂꯩꯅ ꯃꯥꯒꯤ ꯇꯤꯝ ꯑꯁꯤꯗꯨ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯤꯖꯣꯏꯅ ꯁꯥꯔ ꯑꯩꯕꯨ ꯂꯥꯟꯅꯗꯤ ꯂꯧꯕꯤꯅꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯁꯥꯔꯗ ꯍꯪꯖꯒꯦ
Prabanjanna leikidama matam aduda sarasi magi hek pokchaba mapani haina khangkraba matungda sikhibara natraga ayokpani haina khanduna dum leiraba matungda sikhibra haina hanglei wahang sigi paukhumdi pidana hojek flashback amu ulei numit asi Prabanjangi machanupagi ming thonma numini masda Prabanjana mapada angang sigi maming Vikram haina thonsi haiduna lona hairaklam masdagi Vikramna angang sigi nakongda Vikram haina ahumla kauraba matungda magi maming si Vikram haina tholami wari suna takpadi Prabanjana su Vikram asi magi hek pokpa mapani haibasi khangthi haibasi film si yengliba khoida uhanmani masigi matungda hojek Vikram da masak khangdaba number amana call tawrai tawralibasi amarnani aduga man hairai aigi sinpham asina maram oiraga aina thabak singa si tawrubani masda aina sargi sunupa ama lai haibasi mayamda khangalure maramaduna section na laibiu haijege haiduna call tawjarakpani masda Vikram na khumi government ki mateng pangliba mi amana aigi mateng pangge honarlabadi section ge doribasi ai natte nangni adu mungai ko nanga iga si hana mamangda thengna khrabara aduga aigi mateng panglibasina karigino hain hanglei masda amarna noktuna aidi sargi thabak isda ngaujaba misaka makhakni asumna hairaba matungda call si thamkhre masing matungda amarda Gayatri ki call si lai hoji Gayatri na yamna kiba khonjel da hairai nanga tawriba thabak asibu karino kadai da thabak tawbuno haiduna hanglei wafam si tabda amar si sap leptun lei hoji Chandan na Gayatri ngaksamda thangma thamduna amar bu lakpa ngairi hoji call si Chandan na so hairi nangi nupi na hangliba nanga si kadai da thabak tawbuno haibasi ki paukum biu aduna yama thuna nang mafam sida lakadawani haiduna mangona saisilami Nakalamromdana Prabanjangi yumgi gate si Chandangi miyosinga lona hangdoklami adubu yum isi seba tawduna leiriba nupi isina ti makoi changlak le habigi makhol si tare mana yengthorokpada mi kiyamana yum isi tamna sangsilakliba sisu ure masdigi mana Prabanjangi nupi sibu lona nabagidamagta hairami aduga makubokta call tawna nabagidamagta su hairi magi wahi si tabada Prabanjangi nupi isi ngakpada loikre maramdi magi makubokti sikiba kuire haiduna leiribani masida sunatana makubok si mana dina handagi nungsiba mi sunatte maramasina makubokta phone taw haibsida mana di sugya yadre asumna makhoi ani singangna duna leiringe yeknaba singa thong si thugai ba horakle masdigi sebari nupi sina Prabanjangi nupi dagi phone si mullaga Vikram da call tawki adubu yamna ngaklibadi nupi sina Vikram da call tawu matamda hairiba wahi asini bangna hairi sar ai Argentina ni aigi duty haujarage sar su mafam sida yama thuna lakpiro haina phongdoi masdagi sangsilakliba geng khutpu singa sibu mama tomtani yama laina phukirami hojik tinana mayam khangdaba aron baka amasu retina scan tawduna hangdoklami aduga Prabanjangi nupi bu manung sida thamlami yamla bugunda sing siga panabada tina su sokle adubu hanbale tana makhutta phok ama paiduna yengnaba sing sibu thin thinduna halami matang sida uliba fight scene sisu yengbuda atoki mitik phajaba haibadu oire aduga hojik title card aba pirak matamda film sibu yengliba khoida su angakpa ma phaure madudi mahak sisu mamangai dagi black squad ki pilot base ta yaukhiba haksang thiba phangkhidraba miyoi mari adugi manungda ama oiramle nakalamromdana Vikram na su mathanda yumasi tamna gari thorlibani aduga amaromdana amar su angau bugum magi nupi gi manakta yamna kan selakli film asigi khwaidagi lubu tanja si matang sini somdana tinana lepalaitana punarakpana geng nupa amana magi mangakta thang yankhre aduga nakalamromda su amarna magi nupi gi manakti yaure adu mana sanglagi yenglubu matamdadi Gayatri gi masa khaktamak leirami makokti yauramdre magi makokti Chandan na kaktunu pukhirami haifam tawpham khangdraba amarasi mafamsta kaptun leire mamangda bijoyna mangonda hairki wafam adu sapsana thokle thawdosina maram oiraga amarasi phajna satpa phawu ngamdre amadi magi makhongda humang kaya amasu thoklami hari wafam asi mangonda bijoyna mamangda haikhrabani hojai Vikram asi magi yumda yoksilakpada mafam asi pungkai kaidun leibasi mana thengnare laimai tariba Argentina gi manakta sangsilakna masunu pabu hanglai masida Argentina na mathakta kakhalo haiduna ingit tawrai mangna mathakta kakhatuna yenglu matamdadi masunu pa asi asoyanga mamata yaudana tumduna leirami adubu khangudana tunglomdagi magi nangal da nupa hamna thang thilai masdagi Vikram na nupa asibu mangak samda laptop na suduna hatoklami aduga thong asi thingjilamnaba matungda mapanda leiramliba miyoising sibu makhon thokandana yamna haisingna mathang mathang halaklami asumna makhon thokandribagi maramdi masunu pada nariba anabasina maram oiduna karigumba makhol thokpa tarabadi soidana hauna hauna kabakani maramasina makhol thokan batawdana gangster sing sibu man hadibani adubu nupa amadi dolan makhada tabadagi ahoba makhol thorlai masdagi masunu pa asi yamna kana kana kablai masdagi Vikram na masunu pa gi manakta sangsilaktune headphone nama magi nakongda hapsin bire aduga mapanda puthorlai tinagi asi baksang sibu Vikram na thamoi sokna su yengjarami masig matungda Vikram na ka manungda leikriba mamung piga pau phaunari mangna hairi ka si thong hanganna bagi damakta Argentina gi iris scan lobu darkar lei adubu mahakti hojik sikre maramaduna kona aigi mi tharaktuna nangbu lokhthohange aduga nasanupa ga loina na mapalamda sathigadabani masda mamung pina yamna pakhatpa madi singnabaga loina na hanglai nanga sibu kanano Vikram na khumi nangna singnari bapumba hayeng nangi na sana sawlaba matamda soidna khangani masi haram laga masunu pabu puduna thoki nakalamada Commissioner Josh asi mulai ma hujik yamna kina leiri masdagi guard singbu section na lainabagi damakta mana order piri aduga somdana Vikram na hek tholakpaga yumasida yeknaba kyamana khulai puduna gari thojilai
ꯇꯟꯖꯥꯁꯤꯗ ꯃꯁꯨ ꯅꯨꯄꯥꯗꯤ ꯌꯥꯝꯅ ꯀꯟꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕꯅꯤ ꯃꯥꯅ ꯊꯦꯝꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯁꯨ ꯅꯨꯄꯥꯗꯤ ꯍꯧꯖꯤꯛꯁꯨ ꯀꯞꯄ ꯂꯦꯞꯇ꯭ꯔꯦ ꯃꯕꯨꯛ ꯂꯥꯝꯕꯗꯒꯤ ꯃꯁꯨ ꯅꯨꯄꯥꯁꯤ ꯀꯞꯂꯤꯕꯅꯤ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯁꯪꯒꯣꯝ ꯄꯤꯊꯛꯀꯦ ꯍꯥꯏꯅ ꯇꯧꯔꯛꯄꯗ ꯁꯪꯒꯣꯝ ꯄꯤꯊꯛꯅꯕ ꯄꯥꯇ꯭ꯔ ꯑꯗꯨꯗꯤ ꯏꯃꯨꯡꯗ ꯂꯩꯍꯧꯔꯦ ꯍꯥꯏꯕꯁꯤ ꯃꯥꯅꯁꯨ ꯈꯪꯂꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯅꯣꯡꯃꯩ ꯑꯅꯤ ꯂꯧꯊꯣꯛꯂꯦ ꯑꯗꯨꯒ ꯃꯁꯨ ꯅꯨꯄꯥꯒꯤ ꯃꯤꯡ ꯍꯥꯏꯕꯗꯤ ꯕꯤꯀ꯭ꯔꯝ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯄꯟꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯌꯦꯛꯅꯕꯁꯤꯡꯅꯁꯨ ꯇꯥꯗꯨꯅ ꯆꯦꯛ ꯇꯧꯔꯨꯅꯕꯒꯤꯗꯃꯛꯇ ꯃꯤ ꯈꯔꯁꯨ ꯊꯣꯛꯂꯛꯏ ꯊꯣꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯕꯤꯀ꯭ꯔꯝꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯈꯔ ꯀꯥꯞꯅꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯃꯥꯅ ꯀꯤꯆꯟꯗ ꯆꯪꯁꯤꯜꯂꯛꯂꯒ ꯁꯪꯒꯣꯝ ꯂꯣꯜꯂꯝꯃꯤ ꯇꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯅ ꯅꯣꯡꯃꯩ ꯂꯣꯗ ꯇꯧꯔꯒ ꯀꯥꯞꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯕꯤꯀ꯭ꯔꯝꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕ ꯇꯧꯗꯨꯅ ꯃꯥꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯕꯤꯀ꯭ꯔꯝꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯥꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯇꯨꯡꯗꯒꯤ ꯒꯥꯔꯤ ꯑꯃꯅ ꯑꯃꯨꯛ ꯃꯥꯕꯨ ꯇꯥꯟꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯒꯥꯔꯤ ꯊꯧꯅ ꯕꯤꯀ꯭ꯔꯝꯅ ꯃꯥꯒꯤ ꯃꯁꯨ ꯅꯨꯄꯥ ꯕꯤꯀ꯭ꯔꯝꯗ ꯍꯥꯏꯔꯤ ꯑꯩꯅ ꯅꯪꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯊꯥ ꯑꯅꯤ ꯑꯁꯤ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯅꯪꯕꯨ ꯁꯦꯟꯅꯔꯤꯕꯅꯤ ꯍꯌꯦꯡ ꯅꯪꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯑꯩꯅ ꯍꯥꯏꯕ ꯏꯟꯒꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯇꯟꯖꯥꯁꯤꯗ ꯃꯁꯨ ꯅꯨꯄꯥꯅ ꯍꯔꯥꯎꯅ ꯁꯪꯒꯣꯝ ꯊꯛꯇꯨꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯅꯣꯛꯂꯛꯏ ꯅꯥꯀꯜ ꯑꯃꯗꯅ ꯀꯃꯤꯁꯅꯔ ꯖꯣꯔꯖꯀꯤ ꯃꯅꯥꯛꯇ ꯃꯥꯁꯃꯦꯟ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯕꯨ ꯐꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯥꯁꯃꯦꯟ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯂꯝꯗ꯭ꯔꯦ ꯑꯃꯔ ꯑꯣꯏꯔꯝꯂꯦ ꯑꯃꯔꯅ ꯃꯈꯨꯠꯇ ꯇꯩꯔꯤꯕ ꯏꯁꯤ ꯎꯠꯂꯒ ꯍꯥꯏꯔꯤ ꯃꯁꯤ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯏꯅꯤ ꯑꯩ ꯑꯁꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯅ ꯃꯍꯥꯛ ꯁꯤꯈ꯭ꯔꯕꯅꯤ ꯃꯍꯥꯛꯅ ꯁꯤꯔꯤꯕꯗꯨꯒꯤ ꯃꯔꯝ ꯐꯥꯎꯕ ꯃꯁꯥꯅ ꯈꯪꯖꯈꯤꯗ꯭ꯔꯕꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯪꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯔꯅ ꯖꯣꯔꯖꯇ ꯌꯥꯝꯅ ꯁꯥꯎꯔꯤ ꯍꯧꯖꯤꯛ ꯖꯣꯔꯖꯅ ꯇꯧꯁꯤꯟꯅꯔꯝꯂꯒ ꯆꯦꯟꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯑꯃꯔꯅ ꯃꯥꯒꯤ ꯐꯥꯏꯒꯜꯗ ꯊꯥꯡꯅ ꯊꯤꯜꯂꯦ ꯑꯗꯨꯒ ꯃꯥꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯔꯝꯃꯤ ꯃꯃꯥꯏꯗ ꯌꯨ ꯍꯩꯖꯤꯜꯂꯕ ꯃꯇꯨꯡꯗ ꯃꯀꯣꯛꯀ ꯅꯣꯡꯃꯩꯅ ꯍꯟꯅ ꯀꯥꯞꯇꯨꯅ ꯃꯥꯕꯨꯁꯨ ꯃꯐꯝꯁꯤꯗ ꯍꯥꯠꯇꯣꯛꯂꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯇꯣꯞꯄ ꯃꯥꯁꯃꯦꯟꯁꯤꯡꯁꯨ ꯃꯐꯝꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ ꯃꯈꯣꯏꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯀꯃꯤꯁꯅꯔ ꯖꯣꯔꯖꯄꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯧꯖꯤꯛꯇꯤ ꯑꯃꯔꯁꯨ ꯃꯥꯁꯃꯦꯟꯁꯤꯡ ꯑꯁꯤꯒ ꯄꯨꯟꯗꯨꯅ ꯃꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯊꯕꯛ ꯇꯧꯃꯤꯟꯅꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯕꯤꯀ꯭ꯔꯝꯅ ꯃꯥꯒꯤ ꯇꯤꯝ ꯃꯦꯝꯕꯔ ꯑꯣꯏꯕ ꯎꯄꯤꯂꯤ ꯀꯧꯕ ꯅꯨꯄꯥ ꯑꯃꯗ ꯗ꯭ꯔꯒꯁꯤꯡ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯂꯣꯀꯦꯁꯟ ꯈꯪꯍꯟꯅꯕ ꯊꯝꯂꯤꯕ ꯇ꯭ꯔꯦꯀꯔ ꯑꯗꯨ ꯑꯣꯟ ꯇꯧ ꯍꯥꯏꯈꯤꯔꯝꯃꯤ ꯍꯧꯖꯤꯛ ꯕꯤꯀ꯭ꯔꯝꯅ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯂꯤꯕꯁꯤ ꯗ꯭ꯔꯒꯁꯤꯡ ꯊꯝꯂꯤꯕ ꯃꯐꯝ ꯑꯁꯤꯗꯅꯤ ꯃꯐꯝꯁꯤꯗ ꯃꯥꯕꯨ ꯇꯥꯟꯅꯔꯛꯂꯤꯕ ꯌꯦꯛꯅꯕꯁꯤꯡꯁꯨ ꯂꯣꯏꯅ ꯌꯧꯔꯛꯂꯦ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯃꯥꯒꯤ ꯃꯁꯨꯅꯨꯄꯥ ꯃꯐꯝꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯂꯣꯀꯦꯁꯟ ꯑꯁꯤ ꯆꯟꯗꯟꯗ ꯊꯥꯈꯤꯔꯝꯃꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯁꯨ ꯆꯟꯗꯟꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯊꯥ ꯑꯍꯨꯝꯒꯤ ꯃꯃꯥꯡꯗꯒꯤ ꯂꯣꯀꯦꯁꯟ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯕ ꯃꯐꯝ ꯑꯗꯨ ꯍꯧꯖꯤꯛ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯤꯑꯣꯏ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯝꯂꯤ ꯑꯗꯨꯕꯨ ꯄꯤꯔꯛꯂꯤꯕ ꯂꯣꯀꯦꯁꯟ ꯑꯅꯤꯃꯛꯁꯤ ꯆꯞ ꯃꯥꯟꯅꯔꯝꯂꯦ ꯃꯁꯤꯗ ꯆꯟꯗꯟꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯇꯥꯟꯅꯕ ꯅꯠꯇꯦ ꯃꯁꯤꯗꯤ ꯃꯥꯅ ꯑꯣꯏꯅ ꯑꯩꯈꯣꯏꯕꯨ ꯃꯐꯝꯁꯤꯗ ꯀꯧꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯌꯥꯝꯂꯕ ꯒꯥꯔꯤ ꯀꯌꯥ ꯑꯃ ꯃꯐꯝꯁꯤꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯌꯦꯡꯅꯕꯁꯤꯡꯅ ꯕꯤꯀ꯭ꯔꯝꯕꯨ ꯊꯤꯔꯛꯄꯗ ꯍꯧꯖꯤꯛ ꯕꯤꯀ꯭ꯔꯝ ꯑꯁꯤ ꯃꯁꯨ ꯅꯨꯄꯥꯒ ꯄꯨꯟꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗ ꯕꯤꯀ꯭ꯔꯝꯅ ꯃꯥꯒꯤ ꯇꯤꯝ ꯃꯦꯝꯕꯔ ꯑꯣꯏꯔꯤꯕ ꯎꯄꯤꯂꯤꯗ ꯅꯣꯡꯃꯩꯁꯤꯡ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯍꯪꯂꯤ ꯎꯄꯤꯂꯤꯅ ꯍꯥꯏꯔꯛꯏ ꯖꯦꯠꯇ ꯂꯩꯔꯤꯕ ꯙꯔꯃ ꯑꯗꯨ ꯀꯥꯎꯊꯣꯛꯎ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯏ ꯍꯧꯖꯤꯛ ꯕꯤꯀ꯭ꯔꯝꯅ ꯙꯔꯃꯁꯤ ꯀꯥꯎꯊꯣꯛꯇꯨꯅ ꯅꯣꯡꯃꯩ ꯂꯧꯊꯣꯛꯂꯒ ꯌꯦꯛꯅꯕꯁꯤꯡꯕꯨ ꯃꯊꯪ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯃꯤ ꯎꯄꯤꯂꯤꯅ ꯍꯥꯏꯔꯛꯄ ꯃꯐꯝꯁꯤꯡꯗꯒꯤ ꯅꯣꯡꯃꯩ ꯂꯧꯊꯣꯛꯇꯨꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯌꯦꯛꯅꯕꯁꯤꯡꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯂꯦ ꯕꯤꯀ꯭ꯔꯝꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯃꯁꯨ ꯅꯨꯄꯥꯅ ꯇꯨꯡꯂꯣꯝꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯅꯣꯡꯃꯩ ꯑꯃꯗꯤ ꯀꯥꯞꯄ ꯌꯥꯔꯛꯇ꯭ꯔꯦ ꯃꯁꯤꯗꯒꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯌꯦꯛꯅꯕꯁꯤꯡꯕꯨ ꯅꯣꯡꯃꯩꯅ ꯁꯨꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯅꯥꯀꯜꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯇꯨꯅ ꯒꯦꯡꯁꯇꯔꯁꯤꯡꯁꯤꯕꯨ ꯍꯥꯠꯂꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯕꯤꯀ꯭ꯔꯝꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯁꯤ ꯃꯥꯒ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯇꯤꯝ ꯃꯦꯝꯕꯔ ꯑꯣꯏꯔꯤꯕ ꯎꯄꯤꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯤ ꯃꯥꯒꯤ ꯃꯁꯛ ꯑꯁꯤ ꯎꯠꯂꯛꯄ ꯃꯇꯝꯗꯗꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯥꯡꯒꯤ ꯁꯔꯨꯛꯇꯁꯨ ꯌꯥꯎꯈ꯭ꯔꯕ ꯖꯤꯝꯒꯤ ꯃꯄꯨ ꯑꯗꯨ ꯑꯣꯏꯔꯝꯂꯦ ꯍꯧꯖꯤꯛ ꯎꯄꯤꯂꯤꯅ ꯕꯤꯀ꯭ꯔꯝꯗ ꯍꯥꯏꯔꯤ ꯅꯪꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯌꯥꯗ꯭ꯔꯕꯅꯤ ꯂꯣꯔꯦꯟꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯪꯒꯤꯗꯃꯛꯇ ꯅꯣꯡꯃꯩ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯁꯦꯝꯍꯧꯔꯤꯕꯅꯤ ꯃꯐꯝꯁꯤꯗ ꯎꯔꯤꯕ ꯎꯄꯤꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯕ꯭ꯂꯦꯛ ꯁ꯭ꯀ꯭ꯋꯥꯗꯀꯤ ꯄꯥꯏꯂꯣꯠ ꯕꯦꯠꯁꯇ ꯌꯥꯎꯕ ꯑꯦꯖꯦꯟ ꯑꯃ ꯑꯣꯏꯔꯝꯂꯦ ꯍꯛꯆꯥꯡ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯃꯔꯤ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯥꯁꯨ ꯑꯃꯅꯤ ꯂꯦꯝꯍꯧꯔꯤꯕ ꯌꯦꯛꯅꯕꯁꯤꯡ ꯑꯁꯤꯕꯨ ꯃꯥꯅ ꯂꯣꯏꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯃꯤ ꯍꯧꯖꯤꯛ ꯕꯤꯀ꯭ꯔꯝꯅ ꯈꯨꯠꯂꯥꯏ ꯁꯦꯝꯂꯤꯕ ꯂꯣꯔꯦꯟꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯂꯣꯔꯦꯟꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯃꯥꯡꯗꯁꯨ ꯌꯥꯎꯈ꯭ꯔꯕ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯃꯍꯥꯛꯅ ꯁꯦꯝꯂꯤꯕ ꯅꯣꯡꯃꯩ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯃꯦꯁꯤꯟ ꯒꯟ ꯑꯃꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯑꯩꯅ ꯁꯦꯝꯂꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯌꯥꯝꯅ ꯂꯤꯔꯕ ꯃꯦꯁꯤꯟ ꯒꯟ ꯑꯃꯅꯤ ꯃꯁꯤ ꯕꯔꯁ ꯁꯣꯠ ꯑꯣꯏꯅ ꯀꯥꯞꯄꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯕꯨ ꯁꯤꯡꯒꯜ ꯁꯣꯠ ꯑꯣꯏꯅ ꯀꯥꯞꯄꯗꯤ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯕꯤꯀ꯭ꯔꯝꯗ ꯐꯣꯡꯗꯣꯛꯂꯤ ꯂꯣꯔꯦꯟꯁ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯁꯨ ꯕ꯭ꯂꯦꯛ ꯁ꯭ꯀ꯭ꯋꯥꯗꯀꯤ ꯄꯥꯏꯂꯣꯠ ꯕꯦꯠꯁꯇ ꯌꯥꯎꯕ ꯑꯦꯖꯦꯟ ꯑꯃ ꯑꯣꯏꯔꯝꯂꯦ ꯍꯛꯆꯥꯡ ꯊꯤꯕ ꯐꯪꯈꯤꯗꯦ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯃꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯥꯁꯨ ꯑꯃꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯎꯄꯤꯂꯤꯅ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯂꯩꯔꯤꯉꯩ ꯒꯦꯡꯁꯇꯔꯁꯤꯡꯒꯤ ꯃꯔꯛꯇ ꯃꯤ ꯃꯆꯥ ꯑꯃ ꯌꯥꯎꯔꯤꯕꯁꯤꯅ ꯇꯨꯡꯂꯣꯝꯗꯒꯤ ꯄꯥꯛꯊꯗꯨꯅ ꯆꯪꯂꯒ ꯃꯥꯒꯤ ꯈꯨꯅꯤꯡ ꯃꯊꯛꯀꯤ ꯁꯤꯡꯂꯤ ꯑꯁꯤ ꯀꯛꯊꯠꯈ꯭ꯔꯦ ꯑꯗꯨꯒ ꯀꯥꯇꯤꯅ ꯍꯟꯖꯤꯟ ꯊꯤꯟꯗꯨꯅ ꯎꯄꯤꯂꯤꯕꯨ ꯃꯥꯅ ꯍꯥꯠꯇꯣꯛꯂꯝꯃꯤ ꯍꯧꯖꯤꯛ ꯆꯟꯗꯟ ꯑꯁꯤꯁꯨ ꯃꯐꯝꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯀꯟꯇꯦꯅꯔ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯕꯤꯀ꯭ꯔꯝ ꯑꯁꯤ ꯂꯩꯔꯦ ꯍꯥꯏꯅꯁꯨ ꯃꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯉꯣꯟꯗ ꯄꯥꯎ ꯇꯝꯂꯤ ꯃꯁꯤꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯒꯦꯡꯁꯇꯔꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯍꯧꯖꯤꯛ ꯕꯤꯀ꯭ꯔꯝꯅ ꯃꯈꯣꯏꯒꯤ ꯇꯤꯝ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯂꯣ ꯍꯥꯏꯗꯨꯅ ꯕꯤꯖꯣꯏꯗ ꯄꯥꯎ ꯄꯤꯈ꯭ꯔꯦ ꯆꯟꯗꯟꯅ ꯃꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯂꯩꯔꯤꯕ ꯀꯟꯇꯦꯅꯔꯁꯤꯡ ꯑꯁꯤꯗ ꯕꯣꯝ ꯂꯪꯁꯤꯜꯍꯜꯂꯝꯃꯤ ꯕꯤꯀ꯭ꯔꯝꯅ ꯂꯩꯔꯤꯕ ꯀꯟꯇꯦꯅꯔ ꯃꯌꯥꯝꯁꯤꯗ ꯕꯣꯝ ꯄꯣꯈꯥꯏꯕꯗꯒꯤ ꯃꯈꯣꯏ ꯄꯥꯏꯊꯣꯛꯇꯨꯅ ꯐꯛꯂꯥꯡꯗ ꯌꯩꯗꯨꯅ ꯇꯥꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯃꯁꯨ ꯅꯨꯄꯥꯒꯤ ꯀꯣꯛꯇ ꯎꯞꯂꯤꯕ ꯍꯦꯗꯐꯣꯟ ꯑꯁꯤꯁꯨ ꯀꯥꯏꯔꯦ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯃꯁꯨ ꯅꯨꯄꯥ ꯑꯁꯤꯁꯨ ꯋꯥꯟꯊꯈꯤꯕꯗꯒꯤ ꯍꯧꯒꯠꯂꯛꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯕꯤꯀ꯭ꯔꯝ ꯑꯁꯤ ꯃꯥꯒꯤ ꯇꯤꯝ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯤꯀ꯭ꯔꯝꯅ ꯂꯣꯔꯦꯟꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯃꯥꯒꯤ ꯃꯁꯨ ꯅꯨꯄꯥ ꯑꯁꯤ ꯁꯤꯟꯅꯔꯦ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯕꯤꯀ꯭ꯔꯝꯅ ꯀꯟꯇꯦꯅꯔ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯛꯅꯕꯁꯤꯡꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯦ ꯂꯣꯔꯦꯟꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯕꯤꯀ꯭ꯔꯝꯒꯤ ꯃꯁꯨ ꯅꯨꯄꯥꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯅꯕꯒꯤꯗꯃꯛꯇ ꯖꯤꯞ ꯊꯧꯗꯣꯔꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯄꯥꯎ ꯐꯥꯎꯅꯕ ꯋꯥꯠꯍꯧꯕꯗꯒꯤ ꯂꯣꯔꯦꯟꯁꯅ ꯖꯤꯞ ꯊꯧꯗꯣꯔꯛꯂꯤꯕꯁꯤ ꯌꯦꯛꯅꯕꯁꯤꯡꯒꯤ ꯃꯃꯥꯡꯃꯛꯇꯗꯅꯤ ꯕꯤꯀ꯭ꯔꯝꯅ ꯃꯥꯕꯨ ꯈꯥꯝꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯅꯪꯍꯧꯗꯦ ꯌꯦꯛꯅꯕꯁꯤꯡꯅ ꯂꯦꯞꯇꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯂꯣꯔꯦꯟꯁꯅ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯈ꯭ꯔꯦ ꯑꯗꯨꯒ ꯖꯤꯞ ꯑꯁꯤꯁꯨ ꯄꯨꯡꯀꯥꯏ ꯀꯥꯏꯔꯝꯃꯤ ꯍꯧꯖꯤꯛ ꯒꯦꯡ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤꯅ ꯔꯤꯂꯣꯗ ꯇꯧꯔꯤꯉꯩ ꯕꯤꯀ꯭ꯔꯝꯅ ꯌꯦꯛꯅꯕꯁꯤꯡꯗ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯂꯣꯔꯦꯟꯁꯄꯨ ꯃꯅꯤꯡ ꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯎꯔꯛꯂꯝꯃꯤ
ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯆꯟꯗꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯗ꯭ꯔꯒ ꯂꯩꯐꯝ ꯑꯗꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯍꯧꯖꯤꯛ ꯂꯣꯔꯦꯟꯁ ꯑꯁꯤ ꯑꯉꯥꯡ ꯄꯝꯗꯨꯅ ꯃꯈꯨꯠꯇ ꯁꯤꯜ ꯑꯃ ꯄꯥꯏꯗꯨꯅ ꯇꯞꯅ ꯇꯞꯅ ꯃꯅꯤꯡ ꯍꯜꯂꯛꯏ ꯂꯣꯔꯦꯟꯁꯇ ꯅꯣꯡꯃꯩ ꯀꯥꯞꯅꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯕꯤꯀ꯭ꯔꯝꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯃꯤ ꯑꯗꯨꯕꯨ ꯇꯟꯖꯥꯁꯤꯗ ꯕꯤꯀ꯭ꯔꯝꯒꯤ ꯅꯣꯡꯃꯩ ꯑꯁꯤ ꯔꯤꯂꯣꯗ ꯇꯧꯕ ꯌꯥꯈꯤꯗ꯭ꯔꯦ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯅ ꯑꯁꯨꯝ ꯂꯦꯞꯇꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗ ꯂꯣꯔꯦꯟꯁꯀꯤ ꯃꯈꯣꯡꯗ ꯆꯟꯗꯟꯅ ꯀꯥꯞꯂꯛꯄ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯄꯥꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯁꯤ ꯁꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯁꯤꯜ ꯑꯁꯤꯅ ꯈꯟꯖꯤꯟꯗꯨꯅ ꯃꯐꯝꯁꯤꯗ ꯌꯥꯝꯅ ꯋꯥꯅ ꯃꯍꯥꯛ ꯈꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯕꯤꯖꯣꯏꯒꯤ ꯇꯤꯝꯁꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯂꯣꯔꯦꯟꯁꯅ ꯇꯨꯗꯨꯅ ꯂꯩꯔꯤꯕ ꯁꯥꯏꯠ ꯑꯁꯤꯕꯨ ꯕ꯭ꯂꯣꯛ ꯇꯧꯁꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯈꯣꯏꯒꯤ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃꯗꯤ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯄꯗ ꯄꯥꯟꯗꯨꯅ ꯃꯐꯝꯁꯤꯗ ꯁꯤꯔꯦ ꯍꯧꯖꯤꯛ ꯂꯣꯔꯦꯟꯁꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯑꯃꯔꯗ ꯁꯤꯟꯅꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯁꯤ ꯁꯤꯟꯅꯔꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯃꯐꯝꯁꯤꯗ ꯁꯤꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯆꯟꯗꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯗ꯭ꯔꯒꯁꯤꯡ ꯑꯁꯤ ꯊꯤꯔꯛꯄꯗ ꯌꯥꯝꯂꯕ ꯗ꯭ꯔꯒꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯐꯪꯕ ꯉꯝꯂꯦ ꯇꯧꯕꯇꯕꯨ ꯃꯐꯝꯁꯤꯗ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯕꯣꯝ ꯀꯌꯥ ꯑꯃꯁꯨ ꯊꯝꯂꯤꯕꯁꯤ ꯃꯈꯣꯏꯅ ꯊꯦꯡꯅꯔꯨꯔꯦ ꯍꯧꯖꯤꯛ ꯕꯤꯀ꯭ꯔꯝꯅ ꯊꯤꯟꯊꯕ ꯇꯧꯗꯅ ꯑꯉꯥꯡ ꯑꯁꯤꯕꯨ CPR ꯇꯧꯗꯕ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯅꯈꯣꯏ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯥꯎꯔꯕ ꯃꯦꯁꯤꯟ ꯒꯟ ꯑꯁꯤꯕꯨ ꯕꯤꯀ꯭ꯔꯝꯅ ꯆꯤꯡꯗꯨꯅ ꯄꯨꯊꯣꯔꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯃꯈꯣꯏꯒꯤ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃꯁꯨ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯅ ꯀꯥꯞꯂꯛꯄ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯁꯤꯔꯦ ꯑꯗꯨꯒ ꯕꯤꯖꯣꯏꯁꯨ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯜꯂꯝꯃꯤ ꯍꯧꯖꯤꯛ ꯆꯟꯗꯅ ꯃꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯍꯥꯏꯔꯤ ꯎꯄꯥꯏ ꯑꯃ ꯍꯦꯛ ꯇꯧꯗꯨꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯃꯨꯟꯗꯕ ꯌꯥꯗꯕꯅꯤ ꯍꯧꯖꯤꯛ ꯕꯤꯀ꯭ꯔꯝꯅ ꯂꯨꯝꯂꯕ ꯃꯦꯁꯤꯟ ꯒꯟ ꯑꯁꯤꯕꯨ ꯆꯤꯡꯗꯨꯅ ꯄꯨꯊꯣꯔꯛꯂꯤꯕꯅꯤ ꯃꯥꯅ ꯁꯨꯝꯅ ꯇꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯀꯥꯞꯄ ꯌꯥꯈꯤꯗ꯭ꯔꯕ ꯅꯣꯡꯃꯩ ꯑꯁꯤꯕꯨ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯥꯅ ꯆꯤꯡꯊꯣꯛꯄꯗꯒꯤꯗꯤ ꯉꯁꯥꯏ ꯃꯃꯥꯡꯗ ꯑꯣꯇꯣ ꯀꯥꯞꯄ ꯌꯥꯈꯤꯗꯕ ꯅꯣꯡꯃꯩ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯃꯁꯥ ꯃꯇꯣꯝꯇꯅ ꯑꯣꯇꯣꯗ ꯂꯣꯛ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯈꯨꯠꯂꯥꯏ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯀꯥꯞꯄ ꯌꯥꯔꯅꯤ ꯅꯣꯡꯃꯩꯒꯤ ꯂꯥꯟ ꯃꯔꯛꯁꯤꯗ ꯕꯤꯖꯣꯏ ꯑꯃꯗꯤ ꯑꯃꯔꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯊꯣꯛꯈꯤ ꯃꯈꯣꯏꯕꯨ ꯇꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯌꯦꯛꯅꯕꯁꯤꯡꯅꯁꯨ ꯒꯥꯔꯤ ꯊꯧꯅꯅꯕ ꯍꯣꯠꯅꯔꯤ ꯑꯃꯔꯣꯝꯗꯅ ꯆꯟꯗꯟꯗꯤ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡꯅ ꯃꯅꯨꯡꯗ ꯕꯣꯝ ꯂꯩꯔꯦ ꯍꯥꯏꯔꯛꯄꯗꯒꯤ ꯃꯁꯤ ꯌꯦꯡꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯆꯪꯂꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯕꯤꯀ꯭ꯔꯝꯅ ꯕꯤꯖꯣꯏ ꯑꯃꯗꯤ ꯑꯃꯔꯒꯤ ꯒꯥꯔꯤ ꯑꯁꯤꯕꯨ ꯇꯥꯟꯅꯒꯦ ꯇꯧꯔꯤꯕ ꯌꯦꯛꯅꯕꯁꯤꯡ ꯑꯁꯤꯕꯨ ꯃꯥꯒꯤ ꯇꯝꯊꯤꯔꯕ ꯃꯦꯁꯤꯟ ꯒꯟ ꯑꯁꯤ ꯀꯥꯞꯊꯣꯛꯇꯨꯅ ꯂꯥꯟꯗꯥꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯌꯦꯛꯅꯕꯒꯤ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯄꯨꯡꯇꯣꯏ ꯇꯣꯏꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯦꯁꯤꯟ ꯒꯟ ꯀꯥꯞꯄꯒꯤ ꯁꯤꯟ ꯑꯁꯤ ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯃꯇꯥꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯃꯥꯅ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯂꯩꯔꯤꯉꯩ ꯒꯦꯡꯁꯇꯔꯒꯤ ꯇꯤꯝ ꯃꯦꯝꯕꯔ ꯑꯣꯏꯕ ꯃꯤ ꯃꯆꯥ ꯑꯁꯤ ꯃꯈꯨꯠꯇ ꯀꯇꯔ ꯑꯃ ꯄꯥꯏꯗꯨꯅ ꯂꯣꯟꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯕꯤꯖꯣꯏꯅ ꯑꯃꯔꯗ ꯍꯥꯏꯔꯤ ꯑꯉꯥꯡꯁꯤ ꯄꯨꯔꯒ ꯅꯪ ꯆꯠꯈ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯃꯐꯝꯁꯤꯗꯒꯤ ꯍꯦꯟꯅ ꯂꯥꯞꯄ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯗ꯭ꯔꯒ ꯊꯝꯂꯤꯕ ꯃꯐꯝ ꯑꯗꯨꯕꯨ ꯕꯣꯝ ꯄꯣꯈꯥꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯔꯤꯃꯣꯠ ꯑꯩꯅ ꯄꯥꯏꯔꯤꯕꯅꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯥꯞꯅ ꯆꯠꯈꯤꯕ ꯇꯥꯔꯕꯗꯤ ꯁꯤꯒꯅꯦꯜ ꯑꯁꯤ ꯐꯪꯂꯔꯣꯏ ꯑꯗꯨꯒ ꯁꯣꯝꯗꯅ ꯃꯤ ꯃꯆꯥ ꯑꯁꯤꯅ ꯄꯥꯛꯊꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯕꯤꯀ꯭ꯔꯝꯒꯤ ꯈꯣꯡꯗ ꯂꯣꯠꯅ ꯀꯇꯔ ꯑꯁꯤꯅ ꯆꯞꯂꯝꯃꯤ ꯑꯗꯨꯕꯨ ꯀꯇꯔ ꯃꯌꯥ ꯑꯁꯤ ꯆꯪꯉꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯁꯤꯗ ꯃꯤ ꯃꯆꯥ ꯑꯁꯤꯅ ꯇꯤꯡꯉꯛ ꯃꯥꯡꯉꯛꯅꯗꯨꯅ ꯕꯤꯀ꯭ꯔꯝꯗꯤ ꯌꯦꯡꯗꯨꯅ ꯂꯩ ꯍꯧꯖꯤꯛ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯤ ꯃꯇꯝ ꯑꯃꯗ ꯂꯥꯟ ꯆꯪꯕꯗ ꯑꯩꯒꯤ ꯁꯔꯨ ꯑꯁꯤ ꯁꯣꯛꯈꯤꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯌꯣꯠ ꯐꯨꯝꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯣꯛꯇꯨꯅ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯒ ꯃꯤ ꯃꯆꯥꯁꯨ ꯃꯥꯅ ꯅꯦꯛꯈꯥꯏꯗꯨꯅ ꯊꯝꯂꯝꯃꯤ ꯅꯥꯀꯜ ꯑꯃꯗꯅ ꯑꯃꯔ ꯑꯁꯤ ꯎꯠꯂꯛꯏ ꯍꯧꯖꯤꯛ ꯃꯥꯅ ꯍꯣꯁꯄꯤꯇꯥꯜ ꯆꯠꯇꯨꯅ ꯂꯩꯕ ꯇꯥꯔꯕꯗꯤ ꯑꯉꯥꯡꯁꯤ ꯁꯣꯏꯗꯅ ꯁꯤꯈ꯭ꯔꯒꯅꯤ ꯀꯟꯕ ꯉꯝꯍꯧꯔꯔꯣꯏ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯃꯥꯒ ꯈꯪꯅꯕ ꯗꯥꯛꯇꯔ ꯑꯃꯗ ꯀꯣꯜ ꯇꯧꯁꯤꯟꯗꯨꯅ ꯗꯥꯛꯇꯔ ꯑꯁꯤꯅ ꯄꯤꯔꯛꯄ ꯄꯥꯎꯇꯥꯛꯁꯤꯡ ꯂꯧꯔꯤ ꯗꯥꯛꯇꯔ ꯑꯁꯤꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯑꯉꯥꯡꯁꯤꯒꯤ ꯊꯕꯥꯛꯇ ꯈꯨꯗꯣꯝꯕꯤ ꯅꯝꯗꯨꯅ ꯐꯤꯚꯝ ꯑꯁꯤꯗꯒꯤ ꯀꯟꯅꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯆꯟꯗꯟ ꯑꯁꯤ ꯃꯥꯌꯣꯛꯅꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯒꯥꯏꯅꯔꯝꯃꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯕꯤꯖꯣꯏ ꯑꯁꯤꯃꯨꯛ ꯎꯠꯂꯛꯏ ꯗ꯭ꯔꯒ ꯂꯩꯐꯝ ꯑꯁꯤꯗ ꯐꯤꯠ ꯇꯧꯗꯨꯅ ꯊꯝꯂꯤꯕ ꯕꯣꯝ ꯑꯁꯤꯒꯤ ꯔꯤꯃꯣꯠ ꯄꯥꯏꯗꯨꯅ ꯕꯤꯀ꯭ꯔꯝꯒꯤ ꯑꯣꯔꯗꯔ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ ꯕꯤꯀ꯭ꯔꯝꯅ ꯆꯟꯗꯟꯕꯨ ꯐꯨꯔꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯆꯟꯗꯟꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯤꯀ꯭ꯔꯝꯒ ꯄꯥꯟꯅꯔꯤ ꯇꯥꯟꯖꯥꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯆꯟꯗꯟꯅ ꯗ꯭ꯔꯒꯁꯤꯡ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯁꯣꯝꯗ ꯆꯦꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯕꯤꯀ꯭ꯔꯝꯅ ꯃꯥꯕꯨ ꯆꯤꯡꯊꯕꯗꯒꯤ ꯗ꯭ꯔꯒꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯂꯩꯃꯥꯏꯗ ꯌꯩꯗꯨꯅ ꯇꯥꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯔꯅ ꯗꯥꯛꯇꯔꯅ ꯍꯥꯏꯔꯤꯕ ꯄꯥꯎꯇꯥꯛꯁꯤꯡ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯄꯥꯡꯊꯣꯛꯇꯨꯅ ꯑꯉꯥꯡꯁꯤꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯆꯟꯗꯟ ꯑꯁꯤ ꯃꯥꯒꯤ ꯇꯦꯕ꯭ꯂꯦꯠ ꯑꯁꯤ ꯑꯃꯨꯛ ꯆꯥꯁꯤꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯦꯕ꯭ꯂꯦꯠ ꯑꯁꯤ ꯆꯥꯁꯤꯟꯈꯤꯕꯗꯒꯤꯗꯤ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯡꯒꯟ ꯀꯟꯕ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯕꯤꯀ꯭ꯔꯝꯕꯨ ꯃꯥꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯔꯝꯃꯤ ꯍꯧꯖꯤꯛ ꯑꯃꯔꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯆꯤꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯅꯨꯡꯁꯤꯠ ꯀꯥꯝꯁꯤꯜꯂꯤ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯁꯤ ꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯦ ꯃꯁꯨ ꯅꯨꯄꯥ ꯍꯤꯡꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯃꯥꯅ ꯕꯤꯀ꯭ꯔꯝꯗ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩ ꯆꯟꯗꯟꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯜꯂꯛꯄꯗ ꯕꯤꯀ꯭ꯔꯝꯒꯤ ꯅꯥꯀꯣꯡꯗ ꯍꯥꯞꯂꯤꯕ ꯏꯌꯥꯔꯄꯤꯁ ꯑꯁꯤ ꯀꯥꯏꯗꯨꯅ ꯇꯥꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯑꯃꯔꯅ ꯕꯤꯀ꯭ꯔꯝꯗ ꯃꯁꯨ ꯅꯨꯄꯥ ꯍꯤꯡꯕꯒꯤ ꯄꯥꯎ ꯑꯁꯤ ꯄꯤꯕ ꯉꯝꯈꯤꯗ꯭ꯔꯦ ꯆꯟꯗꯟꯅ ꯕꯤꯀ꯭ꯔꯝꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯕꯗꯒꯤ ꯃꯍꯥꯛ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯑꯃꯔꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯅꯥꯀꯣꯡꯗ ꯍꯦꯗꯐꯣꯟ ꯑꯃ ꯎꯞꯁꯤꯟꯗꯨꯅ ꯃꯐꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯇꯥꯟꯖꯥꯁꯤꯗ ꯑꯉꯥꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯛꯏ ꯃꯁꯨ ꯅꯨꯄꯥꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕꯗꯒꯤ ꯕꯤꯀ꯭ꯔꯝꯗ ꯍꯦꯟꯅ ꯊꯧꯅꯥ ꯍꯥꯞꯂꯛꯂꯦ ꯍꯧꯖꯤꯛꯇꯤ ꯊꯃꯣꯏꯗ ꯊꯧꯅꯥꯒ ꯂꯣꯏꯅꯅ ꯕꯤꯀ꯭ꯔꯝ ꯑꯁꯤ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯒ ꯆꯟꯗꯟꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯊꯤꯟꯈꯤꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯆꯟꯗꯟꯕꯨ ꯌꯥꯝꯅ ꯁꯥꯊꯤꯅ ꯐꯨꯔꯛꯄꯗ ꯃꯥꯒꯤ ꯁꯅꯥꯒꯤ ꯌꯥ ꯑꯃ ꯍꯥꯞꯂꯤꯕꯁꯤ ꯇꯦꯛꯇꯨꯅ ꯄꯥꯏꯊꯣꯔꯛꯂꯦ ꯍꯧꯖꯤꯛ ꯕꯤꯀ꯭ꯔꯝꯅ ꯑꯃꯔꯗ ꯃꯄꯥꯟꯗ ꯉꯥꯏꯔꯝꯂꯣ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯍꯧꯖꯤꯛ ꯑꯃꯔꯅ ꯑꯉꯥꯡꯁꯤ ꯄꯨꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯤꯀ꯭ꯔꯝꯅ ꯃꯈꯨꯠꯇ ꯆꯥꯎꯔꯕ ꯌꯣꯠꯂꯤ ꯑꯃ ꯇꯥꯁꯤꯟꯗꯨꯅ ꯍꯥꯞꯂꯦ ꯑꯗꯨꯒ ꯆꯟꯗꯟꯒꯤ ꯌꯥꯡꯂꯦꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯊꯤꯜꯂꯝꯃꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯄ꯭ꯔꯕꯟꯖꯟꯕꯨ ꯍꯥꯠꯈꯤꯕ ꯃꯑꯣꯡ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯆꯟꯗꯟꯒꯤ ꯉꯛꯁꯝꯗꯁꯨ ꯌꯣꯠ ꯑꯁꯤꯅ ꯐꯥꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯤ ꯁꯤꯈ꯭ꯔꯕ ꯄ꯭ꯔꯕꯟꯖꯟ ꯍꯥꯏꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯅꯨꯄꯥꯅꯤ ꯃꯁꯤ ꯅꯪꯅ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯔꯣꯏꯗꯕꯅꯤ ꯍꯥꯏꯅ ꯃꯥꯅ ꯐꯣꯡꯗꯣꯛꯂꯤ ꯍꯧꯖꯤꯛ ꯕꯤꯀ꯭ꯔꯝꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯆꯟꯗꯟꯅ ꯃꯥꯒꯤ ꯃꯉꯛꯁꯝꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯌꯣꯠꯂꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯃꯆꯤꯟ ꯑꯁꯤ ꯕꯤꯀ꯭ꯔꯝꯒꯤ ꯃꯈꯣꯡꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯂꯦ ꯑꯗꯨꯒ ꯅꯣꯛꯇꯨꯅ ꯃꯥꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯐꯝꯁꯤꯗꯒꯤ ꯆꯠꯀꯦ ꯈꯜꯂꯕꯗꯤ ꯑꯩꯕꯨꯁꯨ ꯄꯨꯔꯒ ꯆꯠꯀꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯂꯥꯎ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯃꯐꯝꯁꯤꯗ ꯁꯤꯃꯤꯟꯅꯁꯤ ꯑꯗꯨꯒ ꯌꯥꯝꯂꯕ ꯗ꯭ꯔꯒꯁꯤꯡ ꯑꯁꯤꯕꯨ ꯃꯉꯣꯟꯗ ꯄꯤꯅꯅꯕꯒꯤꯗꯃꯛꯇꯁꯨ ꯆꯟꯗꯟꯅ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯗ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯃꯄꯥꯟꯗ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯇꯧꯅꯔꯤꯕ ꯂꯥꯟ ꯑꯁꯤ ꯇꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯀꯣꯔꯠ ꯋꯥꯔꯗ ꯑꯃ ꯗꯔꯀꯥꯔ ꯂꯩꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯃꯤꯁꯤꯡꯗ ꯄꯥꯎ ꯄꯤꯈꯤꯒꯦ ꯐꯣꯟ ꯑꯗꯨ ꯄꯤꯔꯛꯎ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯆꯟꯗꯟꯅ ꯐꯣꯟ ꯑꯁꯤ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯅꯪꯅ ꯍꯥꯏꯒꯗꯕ ꯀꯣꯔꯠ ꯋꯥꯔꯗ ꯑꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎ ꯑꯩꯅ ꯑꯣꯏꯅ ꯍꯥꯏꯈꯤꯒꯦ ꯍꯥꯏꯗꯨꯅ
ꯍꯧꯖꯤꯛ ꯕꯤꯖꯣꯏꯗ ꯀꯣꯜ ꯇꯧꯁꯤꯜꯂꯦ ꯑꯗꯨꯒ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯟꯗꯟꯅ ꯍꯥꯏꯔꯤ ꯀꯣꯗ ꯔꯦꯗ ꯃꯇꯧ ꯑꯁꯨꯝꯅ ꯀꯣꯗ ꯑꯁꯤ ꯍꯥꯏꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯆꯟꯗꯟ ꯑꯁꯤ ꯌꯥꯝꯅ ꯃꯤ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯅꯣꯛꯄ ꯍꯧꯒꯠꯂꯛꯂꯦ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯥꯜꯁꯤꯡ ꯑꯁꯤ ꯃꯥꯅ ꯂꯣꯏꯅ ꯐꯪꯂꯒꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯖꯔꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯥꯅ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯤꯕ ꯀꯣꯗ ꯔꯦꯗ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯕꯨ ꯂꯣꯏꯅ ꯊꯨꯒꯥꯏꯗꯨꯅ ꯃꯥꯡꯍꯜꯂꯣ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯆꯟꯗꯟꯅꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯩꯔꯤꯕ ꯕꯤꯖꯣꯏꯒꯤ ꯀꯥꯡꯕꯨꯅꯁꯨ ꯃꯐꯝ ꯑꯁꯤꯕꯨ ꯂꯣꯏꯅ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛꯇ ꯕꯣꯝ ꯄꯣꯈꯥꯏꯅꯕ ꯔꯤꯃꯣꯠ ꯑꯁꯤ ꯅꯝꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯃꯊꯪ ꯑꯣꯏꯅ ꯕꯣꯝꯁꯤꯡ ꯄꯣꯈꯥꯏꯔꯛꯂꯦ ꯉꯁꯥꯏ ꯕꯤꯀ꯭ꯔꯝꯒꯤ ꯃꯈꯣꯡꯗ ꯐꯥꯖꯤꯟꯈꯤꯕ ꯌꯣꯠ ꯏꯁꯇꯤ ꯃꯥꯅ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯆꯟꯗꯟꯕꯨ ꯎꯁꯤꯠꯇꯅ ꯅꯣꯛꯁꯤꯜꯂꯝꯂꯕ ꯃꯇꯨꯡꯗ ꯕꯤꯀ꯭ꯔꯝ ꯑꯁꯤ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯇꯝꯊꯤꯔꯕ ꯕꯣꯝꯁꯤꯡ ꯑꯁꯤꯅ ꯄꯣꯈꯥꯏꯔꯛꯄꯗ ꯆꯟꯗꯟ ꯑꯁꯤ ꯃꯐꯝꯁꯤꯗ ꯁꯤꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄ꯭ꯔꯕꯟꯖꯟꯒꯤ ꯅꯨꯄꯤꯒ ꯃꯆꯥꯅꯨꯄꯥꯒ ꯄꯨꯟꯅ ꯏꯌꯥꯔꯄꯣꯔꯠ ꯑꯃꯗ ꯂꯩꯔꯤ ꯃꯈꯣꯏ ꯍꯧꯖꯤꯛ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯞꯇꯥ ꯑꯃ ꯍꯧꯈ꯭ꯔꯕꯒꯤ ꯃꯇꯨꯡꯒꯤ ꯁꯤꯟ ꯑꯃ ꯎꯠꯂꯛꯏ ꯃꯐꯝ ꯑꯁꯤ ꯃꯨꯝꯕꯥꯏꯒꯤ ꯁꯁꯨꯟꯗꯣꯛ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯗꯨꯅꯤ ꯃꯃꯥꯡꯒꯤ ꯄꯥꯔꯠ ꯑꯣꯏꯔꯤꯕ ꯀꯥꯏꯊꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯁꯤꯔꯦ ꯍꯥꯏꯅ ꯂꯩꯈ꯭ꯔꯕ ꯑꯟꯕꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯖꯍꯥꯖꯕꯨ ꯇꯣꯡꯗꯨꯅ ꯂꯥꯛꯏ ꯃꯉꯛꯁꯝꯗ ꯁꯣꯛꯄꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯤꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯌꯥꯝꯂꯕ ꯒꯦꯡꯁꯇꯔ ꯀꯌꯥ ꯑꯃꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯃꯐꯝ ꯑꯁꯤꯗ ꯑꯗꯥꯏ ꯀꯥꯂꯝ ꯑꯃꯗꯤ ꯑꯟꯕꯨꯁꯨ ꯌꯥꯎꯔꯤ ꯍꯧꯖꯤꯛ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯌꯥꯅ ꯌꯣꯝꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯆꯟꯗꯟꯅ ꯌꯥꯝꯅ ꯀꯤꯖꯔꯝꯕ ꯔꯣꯂꯦꯛꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯍꯟꯖꯔꯝꯒꯦ LCUꯒꯤ ꯑꯍꯥꯟꯕ ꯄꯥꯠꯇ ꯌꯥꯝꯅ ꯁꯥꯊꯤꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯟꯅꯈꯤꯕ ꯑꯗꯥꯏ ꯀꯥꯂꯝ ꯑꯃꯗꯤ ꯑꯟꯕꯨ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤꯁꯤꯁꯨ ꯔꯣꯂꯦꯛꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯩꯕ ꯈꯣꯡꯅꯥꯎ ꯑꯃ ꯑꯣꯏꯔꯝꯂꯦ ꯑꯗꯨꯒ ꯐꯤꯂꯝ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯊꯤꯔꯦ ꯍꯥꯏꯅ ꯂꯩꯔꯤꯕ ꯆꯟꯗꯟ ꯍꯥꯏꯔꯤꯕꯁꯤꯁꯨ ꯔꯣꯂꯦꯛꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯈꯣꯡꯅꯥꯎ ꯑꯃ ꯑꯣꯏꯔꯝꯂꯦ ꯃꯈꯣꯏꯅ ꯗ꯭ꯔꯒꯁꯤꯡ ꯁꯄ꯭ꯂꯥꯏ ꯇꯧꯒꯗꯧꯔꯤꯕꯁꯤ ꯔꯣꯂꯦꯛꯁꯀꯤ ꯃꯐꯝꯗꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯄꯣꯠ ꯑꯃꯠꯇ ꯌꯧꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯃꯐꯝꯁꯤꯗ ꯃꯤꯇꯤꯡ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯀꯥꯡꯕꯨꯁꯤꯡꯁꯤ ꯂꯣꯏꯅ ꯀꯧꯈꯠꯂꯤꯕꯅꯤ ꯔꯣꯂꯦꯛꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯎꯠꯇꯦ ꯃꯥꯒꯤ ꯉꯛꯁꯝꯗ ꯁ꯭ꯀꯣꯔꯄꯤꯌꯣꯟꯒꯤ ꯁꯥꯏꯟ ꯑꯃꯗꯤ ꯇꯦꯇꯨ ꯑꯣꯏꯅ ꯍꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯒꯦꯡꯁꯇꯔ ꯑꯃꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯔꯣꯂꯦꯛꯁꯇ ꯍꯥꯏꯔꯤ ꯆꯦꯟꯅꯥꯏꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯔꯣꯝꯗꯒꯤ ꯁꯤꯌꯥꯔꯁꯤꯡ ꯄꯤꯈꯠꯄ ꯉꯝꯍꯧꯗ꯭ꯔꯤꯕꯁꯤ ꯑꯃꯔ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅꯅꯤ ꯃꯍꯥꯛꯀꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯑꯁꯤ ꯃꯤꯂꯤꯇꯔꯤꯅꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯁꯤꯁꯨ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ ꯃꯊꯪꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯀꯔꯤ ꯇꯧꯔꯛꯀꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯁꯤꯅ ꯇꯝꯂꯤ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯍꯧꯖꯤꯛ ꯎꯠꯂꯤꯕ ꯁꯤꯟ ꯑꯁꯤ ꯑꯃꯔꯅꯤ ꯃꯥꯒꯤ ꯅꯨꯄꯤ ꯒꯥꯏꯇ꯭ꯔꯤꯒꯤ ꯃꯣꯡꯐꯝꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯃꯃꯤꯠꯇ ꯑꯃꯨꯕ ꯃꯆꯨ ꯑꯃ ꯁꯪꯖꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯁꯛ ꯎꯞꯁꯤꯟꯗꯨꯅ ꯃꯈꯥ ꯇꯥꯕ ꯃꯤꯁꯟꯒꯤꯗꯃꯛꯇ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯑꯗꯥꯏ ꯀꯥꯂꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯔꯣꯂꯦꯛꯁꯄꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ ꯇ꯭ꯔꯤꯆꯤꯗ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯒꯁꯤꯡ ꯃꯥꯡꯍꯟꯈꯤꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯃꯤꯁꯛ ꯑꯁꯤꯗꯤ ꯃꯥꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯑꯁꯤ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯃꯥꯒꯁꯦ ꯖꯦꯜꯗꯒꯤ ꯊꯣꯛꯂꯛꯄꯗ ꯉꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯗꯨꯕꯨ ꯔꯣꯂꯦꯛꯁꯇꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯗ ꯊꯧꯁꯥꯕ ꯇꯧꯗꯅ ꯃꯥꯅ ꯁ꯭ꯄꯤꯀꯔꯗ ꯏꯁꯩ ꯇꯥꯔꯤꯕꯁꯤ ꯍꯦꯟꯅ ꯂꯩꯈꯠꯂꯛꯏ ꯃꯁꯤꯗꯒꯤ ꯑꯟꯕꯨꯅ ꯌꯥꯝꯅ ꯁꯥꯎꯕ ꯃꯑꯣꯡꯗ ꯔꯣꯂꯦꯛꯁ ꯍꯥꯏꯅ ꯀꯟꯅ ꯀꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯏ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯗꯤꯜꯂꯤ ꯍꯥꯏꯅ ꯀꯧꯏ ꯃꯥꯒ ꯍꯧꯖꯤꯛ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯃꯐꯝ ꯑꯃꯗ ꯂꯩ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯎꯠꯂꯛꯂꯤꯕ ꯁꯤꯟ ꯑꯁꯤ ꯃꯃꯥꯡꯒꯤ ꯄꯥꯔꯠ ꯀꯥꯏꯊꯤꯗ ꯌꯥꯎꯈꯤꯕ ꯗꯤꯜꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯩꯔꯤꯕ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯃꯐꯝ ꯑꯃꯗꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯥꯛ ꯍꯨꯠꯅꯅꯕꯒꯤꯗꯃꯛꯇ ꯗ꯭ꯔꯤꯜ ꯑꯃ ꯄꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤ ꯂꯧꯊꯣꯛꯍꯟꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯃꯅ ꯗꯤꯜꯂꯤꯒꯤ ꯌꯨꯝꯗ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗ ꯅꯄꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯤ ꯃꯐꯝꯁꯤꯗ ꯎꯕ ꯐꯪꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯗꯤꯜꯂꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯨꯙꯥ ꯑꯗꯨꯅꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯃꯃꯥꯡꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯈꯤꯕ ꯀꯥꯏꯊꯤꯗ ꯌꯥꯎꯈꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅꯤ ꯑꯗꯨꯒ ꯅꯥꯀꯜꯗ ꯀꯃꯥꯆꯤꯁꯨ ꯕ꯭ꯔꯁ ꯇꯧꯗꯨꯅ ꯊꯣꯛꯂꯛꯏ ꯃꯐꯝꯁꯤꯗ ꯎꯔꯤꯕ ꯀꯃꯥꯆꯤ ꯍꯥꯏꯔꯤꯕꯁꯤꯁꯨ ꯃꯃꯥꯡꯒꯤ ꯀꯥꯏꯊꯤ ꯐꯤꯂꯝꯗ ꯌꯥꯎꯈ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯒꯤ ꯗꯤꯜꯂꯤꯒꯤ ꯈꯣꯟꯖꯦꯜꯅ ꯂꯥꯏꯁꯣꯜ ꯏꯁꯩ ꯌꯥꯝꯅ ꯍꯧꯅ ꯁꯛꯂꯤꯕꯁꯤꯁꯨ ꯇꯥꯍꯜꯂꯛꯏ ꯇꯧꯕꯇꯕꯨ ꯐꯤꯂꯝ ꯑꯁꯤꯗ ꯃꯥꯒꯤ ꯁꯛꯇꯝꯗꯤ ꯑꯩꯈꯣꯏꯗ ꯎꯍꯟꯈꯤꯗ꯭ꯔꯦ ꯅꯥꯀꯜ ꯑꯃꯗ ꯒꯦꯡꯁꯇꯔꯁꯤꯡꯅ ꯃꯤꯇꯤꯡ ꯇꯧꯔꯤꯕ ꯃꯐꯝ ꯑꯁꯤꯗꯅ ꯒꯦꯡ ꯃꯦꯝꯕꯔꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯃꯤ ꯃꯆꯥ ꯑꯁꯤꯅ ꯔꯣꯂꯦꯛꯁꯇ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯄꯣꯠ ꯃꯥꯡꯈ꯭ꯔꯤꯕ ꯑꯁꯤꯅ ꯕꯤꯀ꯭ꯔꯝ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯃꯔꯝ ꯑꯣꯏꯗꯨꯅꯅꯤ ꯃꯃꯥꯡꯗ ꯕꯤꯀ꯭ꯔꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯀꯌꯥꯔꯛ ꯍꯟꯅ ꯁꯤꯈ꯭ꯔꯕ ꯃꯤꯁꯛꯅꯤ ꯑꯗꯨꯕꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯕꯁꯨ ꯃꯍꯥꯛ ꯍꯟꯅ ꯑꯃꯨꯛ ꯍꯤꯡꯒꯠꯂꯛꯏ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛ ꯑꯁꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯅꯔꯤ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯃꯍꯥꯛ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯁꯤꯗ ꯊꯥꯖꯗꯦ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯍꯤꯡꯂꯝꯕ ꯇꯥꯔꯕꯁꯨ ꯃꯥꯒꯤ ꯃꯁꯨ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯃꯁꯨ ꯅꯨꯄꯥ ꯑꯁꯤ ꯍꯧꯖꯤꯛ US ꯇ ꯂꯩ ꯍꯥꯏꯅ ꯑꯩꯅ ꯇꯥꯏ ꯍꯥꯏꯅꯁꯨ ꯃꯥꯅ ꯇꯝꯂꯤ ꯇꯁꯦꯡꯕꯃꯛꯀꯤꯁꯨ ꯕꯤꯀ꯭ꯔꯝ ꯑꯁꯤ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕꯅꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯁꯨ ꯅꯨꯄꯥꯕꯨ ꯂꯥꯞꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯉꯥꯡ ꯑꯁꯤꯅꯗꯤ ꯃꯥꯒꯤ ꯃꯄꯨ ꯕꯤꯀ꯭ꯔꯝꯕꯨ ꯎꯏ ꯃꯁꯨ ꯅꯨꯄꯥꯕꯨ ꯅꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯕꯤꯀ꯭ꯔꯝꯅꯁꯨ ꯂꯛꯅꯔꯤ ꯃꯃꯧ ꯅꯨꯄꯤꯅ ꯀꯅꯥ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝꯁꯤꯗ ꯕꯤꯀ꯭ꯔꯝ ꯑꯁꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯒꯦꯡꯁꯇꯔ ꯑꯃꯅ ꯔꯣꯂꯦꯛꯁꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯕꯨ ꯊꯤꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯔꯨꯕ ꯊꯕꯛ ꯑꯃꯅꯤ ꯃꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯐꯪꯖꯒꯗꯕ ꯏꯁꯥꯒꯤ ꯁꯤꯌꯥꯔꯁꯤꯡꯗꯨ ꯌꯦꯟꯊꯣꯛꯄꯤꯔꯣ ꯃꯁꯤꯗꯒꯤ ꯔꯣꯂꯦꯛꯁꯅ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯀꯣꯛ ꯀꯛꯊꯠꯇꯨꯅ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯍꯥꯠꯇꯣꯛꯂꯦ ꯑꯗꯨꯒ ꯔꯣꯂꯦꯛꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗ ꯎꯍꯜꯂꯦ ꯃꯍꯥꯛꯁꯦ ꯁꯥꯎꯠ ꯏꯟꯗꯤꯌꯥꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯁꯨꯔꯤꯌꯥ ꯍꯥꯏꯔꯤꯕ ꯑꯦꯛꯇꯔ ꯑꯗꯨꯅꯤ ꯇꯠꯂꯕ ꯃꯀꯣꯛ ꯑꯁꯤꯗ ꯌꯦꯡꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯂꯤ ꯑꯗꯨꯒ ꯑꯟꯕꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏ ꯇꯩꯔꯕ ꯊꯥꯡꯁꯤꯕꯨ ꯑꯟꯕꯨꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯁꯤꯗ ꯇꯩꯁꯤꯜꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪꯅ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯀꯧꯈꯤꯕꯗꯨꯕꯨ ꯀꯔꯤ ꯍꯥꯏꯕ ꯃꯁꯤꯗ ꯑꯟꯕꯨꯅ ꯔꯣꯂꯦꯛꯁ ꯍꯥꯏꯕꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯃꯁꯤꯗꯒꯤ ꯔꯣꯂꯦꯛꯁꯅ ꯌꯥꯝꯅ ꯀꯟꯅ ꯁꯥꯔ ꯍꯥꯏꯒꯗꯕꯅꯤ ꯍꯥꯏꯅ ꯂꯥꯎꯔꯛꯂꯦ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯀꯧꯕ ꯃꯇꯝꯗ ꯁꯥꯔ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯟꯕꯨꯕꯨ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯣꯂꯦꯛꯁꯅ ꯃꯌꯥꯝ ꯑꯁꯤꯗ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯁꯃꯔꯥꯖ ꯑꯁꯤ ꯂꯤꯡꯈꯠꯅꯕ ꯍꯣꯠꯅꯕꯗ ꯆꯍꯤ 18 ꯆꯪꯈ꯭ꯔꯤꯕꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯂꯛꯈꯤꯕ ꯂꯩꯇꯦ ꯃꯇꯧ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯐꯣꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯑꯋꯥꯡꯕ ꯃꯊꯛꯀꯤꯁꯤꯗ ꯂꯦꯞꯇꯨꯅ ꯍꯥꯏꯔꯤ ꯅꯣꯏꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯀꯣꯛ ꯀꯛꯇꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯄ ꯉꯝꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯑꯩꯅ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯐꯣꯡꯗꯣꯛꯂꯤ
ꯃꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯒꯦꯡꯁꯇꯔꯁꯤꯡꯁꯤꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯤꯇꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤ ꯃꯐꯝꯁꯤꯗꯒꯤ ꯍꯟꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕ ꯋꯥꯐꯝꯗꯤ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯕꯤꯀ꯭ꯔꯝꯁꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯦ ꯃꯍꯥꯛꯅ ꯔꯣꯂꯦꯛꯁꯇ ꯌꯥꯝꯅ ꯈꯥꯅ ꯇꯨꯡꯂꯣꯝꯗꯒꯤ ꯌꯦꯡꯂꯝꯂꯒ ꯁ꯭ꯄꯦꯛ ꯑꯃꯨꯕ ꯑꯃ ꯎꯞꯁꯤꯜꯂꯒ ꯃꯌꯥꯝ ꯃꯔꯛ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯁ꯭ꯇꯥꯏꯂꯤꯁ ꯑꯣꯏꯕ ꯃꯑꯣꯡꯗ ꯊꯣꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯐꯖꯔꯕ ꯐꯤꯂꯝ ꯑꯁꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯒꯦꯡꯁꯇꯔꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯃꯤ ꯃꯆꯥ ꯑꯁꯤꯕꯨ ꯕꯤꯀ꯭ꯔꯝꯅ ꯍꯥꯠꯇ꯭ꯔꯤꯕꯒꯤ ꯃꯔꯝꯗꯤ ꯔꯣꯂꯦꯛꯁꯀ ꯃꯥꯒ ꯎꯅꯕ ꯐꯪꯅꯕꯒꯤꯗꯃꯛꯇꯅꯤ ꯕꯤꯀ꯭ꯔꯝ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯔꯤꯂꯤꯁ ꯇꯧꯔꯛꯈꯤꯕ LCUꯒꯤ ꯃꯅꯨꯡ ꯆꯜꯂꯤꯕ ꯐꯤꯂꯝ ꯑꯁꯤ ꯂꯤꯌꯣ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯐꯤꯂꯝ ꯑꯍꯨꯝ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯐꯤꯂꯝ ꯀꯌꯥ ꯑꯃꯗꯤ ꯊꯣꯛꯂꯛꯈꯤꯅꯤ ꯍꯥꯏꯅ ꯄ꯭ꯔꯣꯗꯛꯁꯟ ꯍꯥꯎꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯂꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯦ ꯉꯁꯤꯒꯤ ꯑꯩꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ ꯑꯩꯅ ꯍꯥꯏꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯁꯤ ꯊꯧꯕ ꯌꯥꯎꯕ ꯃꯇꯝꯗ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯖꯔꯤ ꯚꯤꯗꯤꯑꯣꯕꯨ ꯂꯥꯏꯛ ꯇꯧꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯃꯇꯧ ꯑꯁꯨꯝꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯨꯚꯤꯁꯤꯡꯒꯤ ꯃꯅꯤꯄꯨꯔꯤꯗ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯨꯚꯤ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯟꯖꯤꯠ ꯁꯔꯃꯅ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ